ꯂꯧꯖꯔꯤ ꯑꯃꯗꯤ ꯃꯌꯥꯝꯗꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯅꯕꯒꯤ ꯑꯌꯥꯕꯗꯨ ꯂꯧꯖꯔꯤ꯫ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯃꯌꯥꯏ ꯇꯥꯡꯃꯟꯗ ꯂꯦꯡꯁꯤꯟꯕꯤꯒꯗꯧꯕ ꯑꯣꯖꯥ S. ꯖꯤꯠꯂꯥ ꯁꯔꯃ, Secretary of Board of Secondary Education Manipur, ꯕꯣꯁꯦꯝꯕꯨ Chief Guestꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯀꯧꯁꯤꯟꯖꯔꯤ꯫ Chief Guestna ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ Guest of Honorꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯑꯣꯖꯥ 𝗟𝗘𝗜𝗕𝗜𝗕𝗜 Zonal Education Officer Zone 1부수 ꯀꯧꯁꯤꯟꯖꯔꯤ꯫ ꯃꯊꯪꯗ ꯁꯂꯥꯝ ꯁꯨꯅꯤꯇꯥ Head Mistress ꯀꯩꯁꯥꯝꯊꯣꯡ High School부수 ꯀꯧꯁꯤꯟꯖꯔꯤ꯫ Presidentꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯍꯤꯖꯝ ꯔꯣꯁꯟ Manipur Student Federation MSFꯀꯤ Head Office부수 ꯀꯧꯁꯤꯟꯖꯔꯤ꯫ ꯉꯥꯛꯄꯤꯒꯅꯤ Chief Guestꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯁꯤ ꯖꯤꯇꯦꯂꯥꯟ ꯁꯔꯃ ꯍꯥꯏꯖꯕꯅꯤ, Board of Secondary Education Manipurꯒꯤ Secretary, ꯊꯥꯒꯠꯆꯔꯤ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ Presentation to the Dignitaries ꯄꯤꯕꯤꯅꯕ ꯏꯌꯥꯝꯕ ꯈꯥꯏꯗꯦꯝ ꯔꯕꯤꯀꯥꯟꯇꯕꯨ ꯀꯧꯁꯤꯟꯖꯔꯤ꯫ ꯏꯌꯥꯝꯕ ꯈꯥꯏꯗꯦꯝ ꯔꯕꯤꯀꯥꯟꯇ Organization Secretary MSF Head Officeꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤꯒꯤ ꯃꯌꯥꯏ ꯇꯥꯡꯃꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯃꯗꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡꯅ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯃꯩꯔꯥ ꯑꯃꯃꯝꯇꯪ ꯁꯨꯈꯠꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯐꯝ ꯀꯌꯥꯗ ꯑꯃꯗꯤ ꯂꯥꯟꯊꯦꯡ ꯀꯌꯥꯗ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ
ꯑꯊꯧꯕ ꯑꯃꯗꯤ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯕꯨ ꯂꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯃꯌꯥꯏ ꯇꯥꯡꯕꯟꯗ ꯂꯦꯡꯁꯤꯟꯕꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯈꯠꯄꯤꯗꯨꯅ ꯑꯊꯧꯕ ꯑꯃꯗꯤ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯅꯤꯈꯛ ꯂꯧꯖꯒꯦ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯍꯧꯅꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯑꯊꯧꯕ ꯑꯃꯗꯤ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯦꯜꯀꯝ ꯑꯦꯗ꯭ꯔꯦꯁ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯕꯨ ꯀꯧꯁꯤꯟꯖꯔꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯀꯤ ꯊꯧꯔꯝ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯩꯔꯦꯡ ꯊꯤꯕꯒꯤ
ꯍꯥꯊꯣꯏ-ꯍꯦꯟ-ꯆꯝꯗꯅꯕ ꯑꯁꯤꯕꯨ ꯌꯥꯎꯕꯤꯔꯅꯕ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ MSFꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯊꯣꯏꯕ ꯃꯤꯇꯧꯂꯦꯟ ꯑꯣꯏꯅ ꯃꯐꯝ-ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡ ꯃꯊꯪꯁꯤꯡꯅ ꯃꯤꯡ ꯑꯣꯏꯅ ꯍꯟꯒꯠꯆꯔꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯂꯤꯕ 𝗪𝗪𝗚𝗂 ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝ, ꯑꯅꯤꯁꯨꯕꯗ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯂꯦꯡꯁꯤꯟꯂꯤꯕ 𝗪𝗪𝗜𝗂 ꯖꯣꯅꯦꯜ ꯑꯦꯗꯨꯀꯦꯁꯟ ꯑꯣꯐꯤꯁꯥꯔ ꯖꯦꯗꯤꯑꯣ ꯖꯣꯟ ꯅꯝꯕꯔ 1, ꯑꯍꯨꯝꯁꯨꯕꯗ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯁꯂꯥꯝ ꯁꯨꯅꯤꯇꯥ, ꯍꯦꯗꯃꯤꯁꯇ꯭ꯔꯦꯁ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜ, ꯑꯃꯁꯨꯡ ꯏꯌꯥꯝꯕ ꯍꯤꯖꯝ ꯔꯣꯁꯟ, ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSF ꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯗꯨꯅ ꯉꯁꯤꯒꯤ MSFꯀꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯁꯩꯔꯦꯡ ꯊꯤꯕꯒꯤ ꯍꯥꯊꯣꯏ-ꯍꯦꯟ ꯆꯝꯗꯝꯅꯕ ꯄꯦꯇ꯭ꯔꯣꯇꯤꯛꯁ ꯄꯣꯏꯝ ꯔꯤꯁꯥꯏꯇꯦꯁꯟ ꯀꯝꯄꯤꯇꯤꯁꯟ ꯊꯧꯔꯝ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯁꯦꯡꯂꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯉꯟꯕꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯄ꯭ꯔꯤꯟꯠ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ, ꯁ꯭ꯀꯨꯜ ꯑꯁꯤꯃꯛꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ MSF ꯏꯝꯐꯥꯜ ꯋꯦꯁ, MSF ꯏꯝꯐꯥꯜ ꯏꯁꯀꯤ ꯊꯧꯃꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛ ꯅꯣꯟꯖꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ MSFꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯅꯣꯡꯂꯨꯛꯆꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒꯤ ꯋꯥꯔꯣꯜ ꯇꯦꯟꯁꯤꯟꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯃꯦꯝ ꯁꯨꯆꯤꯇ꯭ꯔꯥ ꯖꯣꯅꯦꯜ ꯏꯗꯨꯀꯦꯁꯟ ꯑꯣꯐꯤꯁꯥꯔ ꯖꯣꯟ 1ꯕꯨ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ꯫ A very warm good morning to all the dignitaries on the dais, the teachers of the school, the students, and all the invitees. MSF na, ako'y Manipur Students Federation na, leibak ningba sayreng tibagi competition na mapangthokpibagi damakta ay yamna thagatpa phongdokjari. Duga ako'y Manipur gumba tongan ba yamna ethnic groups mayamna khundaba lamdam sidadi ngasigi team oina thambiriba ngasaygi spirit of sacrifice and peaceful coexistence habisi yamna relevant oy. Duga ako'y students sing sida pikling nangaydagi hona both through curricular and co-curricular activities makoyda asigumba values sing asi invite to hunbasi yamna darkar oy haina ina thamjaningi aduga aroibada ina haijaningbadi Manipur Students Federation na khogi students community gi chakwa thaurangi thabak kaya tungda paikhat pirakani habegi thajabasi thamjari ai matang sida tenchinjare. Ngasigi guest of honor gi phampham langda lengsinbiriba mem salam sunita headmistress Kaishamthong High School busu wafam khara thambina bai damakta kaukthokjari. Good morning everyone. MSF na ngasi ekhoigi school da pangthok jage haidana lakpasi yamna nungaijai aduga ekhoi su yamna atenba matamda koi punsilaga tauba yaba tauminakhiba yam nungaijai ekhoigi school da ekhoigi sigumba ma pangthokpasida ekhoigi satra sing amadi atopa school gi satra sing participate taubasi su nungaijai aduga haujiki hairiba ima laibak ningbagi maramda ekhoigi saireng changdamnabasida ekhoigi matam ekhoigi manipur gi oiba situation siga hairagadi agang sing sida masigi keno pibasi yamna
ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯏꯊꯤꯜꯗꯣ ꯃꯈꯣꯏꯗꯁꯨ ꯃꯁꯤ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕꯗꯁꯨ MSFꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯈꯜꯂꯒ ꯂꯩꯕꯥꯛꯀꯤ ꯈꯜꯂꯒ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯥꯖꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝꯕꯨ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯔ 𝗟𝗃 ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯟꯖꯔꯤ Good morning. Good morning. Good morning, sir. Yes, I like it. Ngasi Manipur Students Federation IMPHAL Manipurna Sinbiduna Maribak Ningbagi Saireng Amati Maribaki Damak Katokpagi Sairengi competition Nama Sinbi Basida Lakpiriba Maruena Satra Singh Oza Singh Amadi Presidium members who in a Pambiriba Tongan ba office tagi lakpiriba mayam pumnamak loina na ngasigi media gi coverage togani haiduna lengbiraliba mayam pumnamapu ahan maktada kurumzari loina na ngasigi thoram masida khwaidagi hena aina nungaijabadi satra mayam mama oza mayam mama yaubi basine na haijage ꯑꯩꯒꯤ ꯋꯥꯍꯩ ꯃꯉꯥ ꯇꯔꯥꯁꯤ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛꯇꯪ ꯑꯩ ꯃꯌꯥꯝꯗ ꯁꯦꯟꯇꯦꯟꯁ ꯑꯃꯈꯛꯇꯪ ꯑꯩ ꯊꯝꯖꯔꯀꯥꯟꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃꯈꯛ ꯑꯩ ꯍꯧꯖꯒꯦ ꯑꯌꯥꯝꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯅ ꯈꯟꯕꯗ ꯀ꯭ꯂꯥꯁ 9, 10ꯒꯤ ꯃꯦꯛꯕꯦꯠ ꯑꯕ ꯄꯣꯠꯇꯨ ꯇꯝꯃꯝꯈꯤꯔꯣꯏꯅ ꯈꯜꯂꯤ maybe in classes 11 and 12 tamamgani but one thing is that Macbeth city kano makak yauri wahi makak yauri this little hand will not be sweetened by the sense of Arab pikraba khutse Arab ki nungsiba manam mayam du luppagasu masigi manam se ko aroi ko masi kari hairi no haiba matamda wari mate onkli king dan kanina amalai king dan kani matamda Macbeth se yamna moigi lo kanto royal loiba moigi just like ministers kari mayamni lady Macbeth sina ma se magi mapuroiba Macbeth se ningthu oina na bo hotna bada Macbeth se insal laga mana huziki keno se king dan kan se hat lo hai matamdu da Macbeth sina masana yaning dana keno tokdana huziki king dan kan se hat khraba matung sida mana khalle masigi pik khraba khut se kedoba ngasai mi amakhak hat ubagi manam do adum koktana leire masigi manam se manam nungsi khraba arab ki nungsiba mayam du gi manungda luppagasu hairiba manam si ko aroi achoba waring ni mayam amakhak le but karigumba wahi khara karigumba keno khara akoina thengrakpa taminarakpa matamda tamokpa matamda madugi wahi duna ngasi phawa class 11 12 ta tammiba huzigi madugi wari do yuzo ningsinge aduna it's and every khoi sairing bu oiro waring bu oiro hairiba posida posak kharkhak yauri hairiba posak singse aikoina nainaba masangi taminaba masangi angang singsigi leiriba wakhal singse ahan bada moisidi pigi toriba pot kharkhak change once madugi poto connect tawraba aina oza oiran leire ai satraga connect tawre wahi du mahak haiba matamda kamai tawri jano ne haina khanbagi wakhal amka pokhan base classroom amagi kanodadi yamna mathau taien ai khalle maroina akoigi middle stage and secondary stage class 6 tagi ngasi aina khanbada class 6 tagi na 10 phogi satra singsine na akoi ken tawi aduga
ai yamna khangjabadi natte aduga sairing haiba natraga waring haiba pot sidesida makhal ani ahum khaki pot jawri. Number 1, literary content. Magi haiba wahi sing to khangba. Literary content sidesida akhoi culture gi oiba akhoi lamdam sigi oiba wahi wata phrase idioms mayam jawri. Masigi wahi khanga kanda pulap no kai dogeda magi ideational content na mung lakane. Man piriba idea si karino, sairing sina piriba idea karino, waring sina piriba idea karino haiba sigi pot amakak lakane. Iroi lobe matamda kadi lakani skill ki content among lakane. Haidi ba wahi sing su ai loina makhange, man piriba wakholon si su ai loina makhange. Tawbadadi masina ingoda kari to haidori no ai kari pangthok tori no haise masik skill level da masi pukhalapam sangeba until and unless piriba sairing sina piriba waring sina ingonda ithilama pibado aina thabak to onthok pangamdragadi hairiba sairing do waring do tamubagi ai ma khara phangbai tarai manungda nipan phangbai chamai manungda 80 phangbai but adugi mark tu na kari hairi no question am lai hairiba wakhalon do aina aigi life da aina aigi community da aina aigi keno da koi pangthok pase masigi sineba khwaidagi hen maruj khangsu khangaba adudagi akoina hairiba potugi idea sisu sinena khangaba adubu aina khutna thabak to onthokta na toro magadi madugi art kaya leite na khalle. That is one point. Then adudagi atopa mana akoina hujiki patriotism maribak ning bagi patriotism should not be karigumba instance amada natra karigumba time amada masi relate to way ade. Patriotism should be my way of life. Hek ayuki ahorak padagi brush thin badagi tumam dai phauda aingon the sense of patriotism se adum leigadabane matam gi oina madu songkhalakpa natra kano to bahidudi laini aduna patriotism se aina khanbada masi saireng am ngasi thire haraga patriotism gi pot am porka to bunate. Patriotism si it is a journey ne from my birth aina aigi imalebak manipur sida pokubadagi imalebak manipur gi damakta si ba phause ai patriotism si pugadabane madu pugadobani aina serengam thirure aina waringam irure aina thabak ama torure aina kariyuma chingama urure aina kariyuma part ama urure that all are sense of patriotism ne imalaiba ki tamakta chawthok chikpa iram dang gi damakta sigi pose laiyena ingon da fauri bato mado patriotism ne aduna patriotism should not be related to time and the place ne patriotism is the time ga place ga relate to ba de maram di maside ai thamoi da oba ai wakhal le oba yamna intrinsic oiba value ma khak ne ai thamjage. Then coming to the aina sum khogi sia hana ozagumba satru mangak tangai banina ai maduna aina khanbada ngasi MSF na sinbi ba huziki kano sida khoina karigumba pot khar if possible karigumba possible oitaragadi I think that school singda nungti gi classroom da nungti gi assembly hall sida tawba matamda saideng ame hek putho hek thibio angang amaka kimari bangning bagi so many poems are there akoi newspaper da every week khudingi karigumba numit amda saideng manga taru yawe sigi saideng singse moida khanan biu discuss to hon tonan biu only 10 minutes katane adu oiragadi natragana nang hayeng yengo tawro nang hayeng TV gi paw la iksing sida kari matang da patriotism gi matang yawi nang saideng amato isu wareng amato isu line amato isu ira ona angang sing sida exercise in PBO. I think that will be very beneficial madu yamna beneficial oiba pot amanena aina khanjage loina na ngasigi sida koina laiba pot sida koigi karigumba sida hanasu ozahoi mayam yarom na hansu khangbiram bani akoi language ama tamba kariguma loan ama tamba sida loan sing sigi maru oiba magi importance suki matik le akoi gi ima rol se
अखोई मदर टंग हायरे मदर अखोई MIL नत्रगा मेजर इंडियन लैंग्वेज नत्रगा फर्स्ट लैंग्वेज नत्रगा मदर टंग सो मेनी नोमेनक्लेचर्स मैम अम लेय हाइरिबा अजुदगी सेकंड लैंग्वेज लेडी थर्ड लैंग्वेज लेडी बट वन थिंग इज दैट अखोइना अखोई सेंटिमेंट अखोई वखलोन अखोई द फोरबो खुदकी ओइबा पोचिंग से मसी फोंदोकननबो होटनबददि अखोई इमालोल मदर टंग नेसिन ख्वाइदि परू ओयो हाइरिबा मदर टंग से सिगी यांगलेन सरू सिदा तोंगगा अतै सब्जेक्ट सिना लोइनम चटखिदोइने क्लास तोबो मतमदा आइने एक्सप्लेन तोरिबा पोतु चप चाबा वाही चप चाबा मोंगदा सिजनरगदी मसिगी मथक सिदा अंकबु ओइरो सोशल साइंस बु ओइरो व्हाट एवर लाइरिबा अतै सब्जेक्ट सिंसे मागी यांगलेन सरू तोंग सत्तोइने अदुना मागी यांगलेन सरू ओइरिबा मदर टंग से मसिगी इंपोर्टेंस असोकि मतिक लय असोकि मतिक चाव दैट्स व्हाई अखोगी मिनिस्ट्री ऑफ एजुकेशन हाना हुजिकति ओनख्रे माना NEP 2020 दा हुजिकी मदर टंग से चौखटनाबा मदर टंग से इम्प्रूव तोंगनाबा मदर टंग से कनो तोंगनाबा मयाम अखोइना तौरइसिनेबा till now अखोइना हुजिक कनो तो बहुदा अखोगी बोर्ड ऑफ सेकेंडरी एजुकेशन some 17 languages को different अखोगी tribal languages and tribal dialects यावना अखोई 17 language अखोई recognize तौख्रे and हुजिक class 8 फोगदा गवर्नमेंट ना recognize तौबा subject अमा फोबा लहुद्रे हुजिक से लोइनमक कनो तौख्रे अदुना I think that मोगी benchmark सिना कना तो बदा the benchmark of these subjects is manipuri or 𝗲𝗍 नत्र 𝗲𝗍 मयेक सिने 𝗲𝗍 मयेक लेबा पोटलम खुदिंग मोइद लेगदमने सैरेंग मसिंग बु ओइरो वारेंग मसिंग बु ओइरो लमकोई वारी बु ओइरो और नत्रगन ड्रामा बु ओइरो व्हाट एवर लैरिबा पोटसिंग सिदिसिदा लोइनम ओइगदबने अदुना लोशलकप सिदिसिदा आइना मयामदा थमजनिंग वाहिदी आइना ngасai आइगी सेंटेंस होबा मतमदा आइगी वाही से होबा मतमदा आइना गुड मॉर्निंग इन हाय देन नेक्स्ट कनोदा गुड मॉर्निंग इन आई हाय लैरिबा सैरेंग बु ओइरो लैरिबा वारिंग बु ओइरो सैरेंग अमा तंबिबा मतमदा ड्रामाटाइजेशन अम संगे दैट ड्रामाटाइजेशन सिनो आइना गुड मॉर्निंग हाइबा मतमदा योर लैरिबा ngasiगी लैरिबा ओजा सिंह छात्र सिंह लैरिबा दाइस में देयर रेस्पॉन्स इज लिमिटेड मोइना पिरकपा रेस्पॉन्स है यामना लिमिटेड ओइबा यामना खर खतंगी ओइना पिरेबा when I say something with my sentiment or when I say something with my drama आइगी ड्रामा मगा हाइबा मतमददी हेन सावनु पिखले साक सारो लो हाइबसिगा करिगुंबा वाही अमदा साक लोइरे सापिरो लो हाइबसिगा wording this manani but the internal kanodudi kanoto manaroy aduna when aina haijening se oza singna sum hena khangbidang bani kariguma matambiba matamda I need some dramatization am sangne akoi beauty gendri ki wari tame beauty gendri se akoi gi manipuri kanano. This is a question to the Satra Singh the Hangi Nasi. Kanano. Yes, something. A beat against this Karamatam the Poki, Karamusok the Poki. Beat against the Katai the Siki. Beat against it 1891 Gi Warda Toraga Masi Pasi Toraga Hat Ki Kot Ki. That is our plan fact never. Beat against it Hyper Wari sit Tambiba Matamda. Natraga Nuina Kamba Matamda. Noi si karigumba biti kendri na khalo kuji khol noi khalo noi kari togani na khoi kari tongningi biti kendri ki yauri ba magi character du da noi na apamba kari no pam da ba kari no apamba du no kari gi pami no pamdri du no kari gi pamdri no na tambi bi ay takpi bi ay aduna tana biti is the kadai the poki karama matam poki kadai the siki haibdo adudi aisu nangsu loina ma khangani matam ma de loin ko ai ko kine sei tara kun gi matung da e biti zo aina hoi tam pa tung tan sumaina toki bani haibdo adudi plan fact ne aduna taba biti ken ki mariba ning bagi mazati bu nungsi bagi kathok bagi pot mayam do madu noi da laina na bo hona horaba
ꯅꯣꯏꯅ ꯃꯗꯨ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯅꯅꯕ ꯍꯣꯠꯅꯔꯕ ꯅꯣꯏꯅ ꯃꯗꯨ ꯅꯉꯣꯟꯗ ꯄꯥꯟꯁꯜꯂꯒ ꯑꯩꯉꯣꯟꯗ ꯄꯥꯟꯁꯜꯂꯒ ꯂꯣꯏꯅꯃꯛ ꯇꯝꯅꯅꯕ ꯍꯣꯠꯅꯔꯒꯗꯤ ꯕꯤꯇꯤꯒꯤꯅꯤꯁꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯕ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯗꯤꯁ ꯁꯝꯊꯤꯡ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯅꯤꯡꯕ ꯑꯗꯨꯒ ꯑꯥꯏ ꯍꯣꯞ ꯗꯦꯠ ꯉꯁꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ MSFꯅ ꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯃꯁꯨꯡ ꯃꯖꯥꯇꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯄꯣꯠ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯇꯣꯞꯄ ꯁꯦꯛꯁꯟꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯁꯩꯔꯦꯡ ꯆꯥꯡꯗꯝꯅꯕ ꯈꯣꯠꯄꯁꯤꯗ ꯑꯩ ꯌꯥꯝꯅ ꯐꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯗꯨ ꯁꯩꯔꯦꯡꯗꯨ ꯏꯕ ꯈꯛꯇ ꯅꯠꯇꯦꯀꯣ ꯁꯩꯔꯦꯡꯗꯨ ꯏꯔꯨꯔꯀꯥꯟꯗ ꯇꯥꯔꯨꯔꯀꯥꯟꯗ ꯍꯥꯏꯔꯀꯥꯟꯗ ꯅꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯅꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯇꯣ ꯑꯣꯟꯊꯣꯛꯄꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯁꯩꯔꯦꯡ ꯏꯕꯗꯨꯗꯤ ꯋꯥꯍꯩ 9-10 ꯈꯛꯇꯅꯤ ꯕꯠ ꯁꯩꯔꯦꯡꯗꯨꯒꯤ ꯃꯅꯨꯡꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨ ꯃꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯃꯛ ꯑꯩ ꯐꯪꯒꯅꯦꯅ ꯑꯩ ꯈꯟꯖꯔꯒ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ MSFꯅ ꯁꯤꯟꯖꯔꯤꯕ ꯁꯩꯔꯦꯡ ꯁꯩꯗꯥꯅꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯂꯨꯆꯤꯡꯕꯤꯔꯤꯕ ꯑꯩꯒꯤ ꯏꯕꯨꯡ ꯍꯤꯖꯝ ꯔꯣꯁꯟꯕꯨꯁꯨ ꯀꯧꯁꯤꯟꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯀꯤ ꯁꯥꯏꯠꯇꯒꯤ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛ ꯅꯣꯅ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯉꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 19 ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ ꯑꯅꯤ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯁꯩꯔꯦꯡ ꯊꯤꯕꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕ 2023ꯒꯤ ꯑꯩꯈꯣꯏꯒꯤ ꯊꯤꯝꯅ ꯀꯠꯊꯣꯛꯄꯒꯤ ꯏꯊꯤꯜ ꯑꯃꯁꯨꯡ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯗ ꯐꯝꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯁꯨꯖꯦꯇꯥ ꯈꯨꯃꯨꯛꯆꯝ ꯖꯣꯅꯦꯜ Education Officer ZEO Zone Number 1 ꯑꯗꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁꯀꯤ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯁꯂꯥꯝ ꯁꯨꯅꯤꯇꯥ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯩꯈꯣꯏꯅ MSFꯀꯤ ꯁꯥꯏꯠꯇꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯅꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯁꯥꯔꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯈꯤꯕ ꯁꯥꯔꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ 𝗟𝗘𝗜𝗜𝗓𝗏 ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝ ꯑꯃꯗꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯖꯨꯔꯤ ꯃꯦꯝꯕꯔ ꯑꯣꯏꯅꯕ MSFꯀꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯈꯤꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯈꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯦꯗꯤꯌꯥꯒꯤ ꯑꯃꯗꯤ ꯒꯥꯔꯖꯤꯌꯟꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏꯁꯤꯡ MSFꯀꯤ ꯁꯥꯏꯠꯇꯒꯤ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯅꯤꯡꯕꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯜꯂꯤꯕ ꯑꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯗꯨꯅꯤ ꯑꯍꯥꯟꯕꯗ ꯑꯅꯤꯁꯨꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯕꯨ ꯂꯩꯕꯥꯛ ꯅꯤꯡꯍꯧꯅꯕꯒꯤ ꯁꯩꯔꯦꯡ ꯑꯃ ꯑꯩꯈꯣꯏ ꯊꯤꯕ ꯃꯊꯧ ꯇꯥꯏ ꯁꯩꯔꯦꯡ ꯊꯤꯔꯤꯕ ꯁꯩꯔꯦꯡꯁꯦ ꯑꯩ ꯏꯁꯥꯒꯤ ꯊꯃꯣꯏꯗꯒꯤ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯏꯁꯥꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯩꯔꯦꯡꯗꯨꯒꯤ ꯊꯤꯝꯗꯨꯅ ꯄꯨꯍꯟꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯁꯩꯔꯦꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯕ ꯃꯤꯌꯥꯝꯅ ꯇꯥꯕꯗ ꯈꯨꯕꯥꯛ ꯈꯨꯕ ꯁꯩꯔꯦꯡ ꯑꯃꯈꯛ ꯑꯣꯏꯔꯒꯁꯨ ꯊꯤꯗꯣꯔꯛꯂꯤꯕ ꯅꯪꯅ ꯂꯩꯕꯥꯛꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯐꯥꯎꯕꯤꯕꯗꯨꯅꯦ ꯃꯊꯧ ꯇꯥꯔꯤꯁꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ ꯑꯅꯤ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯅ ꯁꯩꯔꯦꯡ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯕꯥꯛꯁꯤ ꯑꯊꯧꯕꯁꯤꯡꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯃꯈꯛꯅꯤ
ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯆꯕ ꯃꯈꯣꯏꯅ ꯇꯧꯕꯤꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯟꯖꯗꯨꯅ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯊꯧꯗꯥꯡ ꯈꯔ ꯂꯧꯕꯗꯨꯅꯤ ꯍꯧꯖꯤꯛ ꯃꯊꯧ ꯇꯥꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯄꯟꯕ ꯌꯥꯏ ꯃꯃꯥꯡꯉꯩꯒꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠꯁꯤ ꯃꯁꯤꯗ ꯅꯠꯇꯦ ꯂꯩꯕꯥꯛꯁꯤꯒꯤ ꯑꯊꯧꯕ ꯀꯌꯥ ꯑꯣꯏꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕꯗꯨꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯁꯤꯒꯤ ꯍꯣꯠꯅꯕꯤꯔꯝꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡꯅ ꯑꯩꯈꯣꯏ ꯀꯥꯎꯐꯗꯕꯗꯨꯅꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯇꯧꯕꯤꯔꯝꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯟꯖꯔꯀꯥꯟꯗ ꯂꯩꯕꯥꯛꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯆꯕ ꯉꯝꯖꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯔꯛꯄꯗꯨꯅꯤ ꯉꯁꯤꯗꯤ ꯃꯍꯩꯒꯤ ꯀꯥꯡꯂꯣꯟꯗꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗꯅ ꯁ꯭ꯀꯨꯜ ꯁꯤꯁꯇꯦꯝ ꯑꯃ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯀꯨꯜꯗꯅ ꯉꯁꯤꯗꯤ ꯁ꯭ꯇꯥꯔ ꯏꯗꯨꯀꯦꯁꯟ ꯂꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯒꯤ ꯇꯥꯏꯞꯇ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯈ꯭ꯔꯦ ꯃꯦꯗꯥꯝ ꯀꯣ ꯁ꯭ꯇꯥꯔ ꯏꯗꯨꯀꯦꯁꯟꯒꯤ ꯃꯇꯨꯡꯗ ꯀꯣ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗꯅ ꯁ꯭ꯇꯥꯔ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯁꯤꯒꯨꯝꯕ ꯏꯗꯨꯀꯦꯁꯟꯒꯤ ꯂꯥꯏꯟꯗ ꯈꯦꯠꯅꯕ ꯀꯌꯥ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯑꯣꯟꯕ ꯑꯃꯗꯤ ꯇꯨꯡꯂꯝꯆꯠ ꯄꯨꯔꯛꯀꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯗꯤ ꯇꯥꯏꯌꯣꯟꯅꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯃꯖꯥꯇꯤ ꯅꯨꯡꯁꯤꯕꯒꯤ ꯈꯨꯟꯅꯥꯏ ꯀꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯄꯗꯨꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ MSFꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤꯁꯨ ꯄꯥꯡꯊꯣꯛꯂꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯀꯝꯄꯤꯇꯤꯁꯟ ꯉꯁꯤꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯑꯍꯣꯡꯕ ꯑꯃ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯃꯖꯥꯇꯤ ꯅꯨꯡꯁꯤꯕꯒꯤ ꯈꯨꯟꯅꯥꯏ ꯑꯃꯗ ꯑꯆꯧꯕ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯛꯊꯣꯛꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯀꯅꯥꯅꯁꯨ ꯀꯟꯕꯤꯔꯣꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯍꯥꯏꯖꯔꯒ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯩ ꯋꯥꯍꯩ ꯑꯃꯈꯛ ꯂꯥꯎꯖꯔꯝꯒꯦ ꯃꯌꯥꯝꯅꯁꯨ ꯂꯥꯎꯕꯤꯔꯛꯑꯣ ꯑꯩ ꯑꯍꯥꯟꯕꯗ ꯂꯣꯡ ꯂꯤꯞ MSF ꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯂꯣꯡ ꯂꯤꯞ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯣꯡ ꯂꯤꯞ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯗ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯂꯣꯡ ꯂꯤꯞ ꯂꯣꯡ ꯂꯤꯞ ꯊꯦꯡꯛ ꯌꯨ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡꯕꯨ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯂꯣꯏꯔꯛꯄꯒ ꯏꯔꯣꯏꯅꯅ ꯉꯁꯤꯒꯤ ꯐꯝꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯒꯦꯁꯁꯤꯡꯕꯨ ꯃꯈꯥꯒꯤ ꯐꯝꯐꯝꯂꯥꯡ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯅꯕꯒꯤꯗꯃꯛ ꯅꯤꯡꯁꯤꯡꯖꯔꯤ
Ngasigi function asigi ani suba tangkak adu haunabagidama jury member oibigadoriba Sir Madam bu stage sakta kakhonabagi tanja adu lawjage ahanbada Sir 𝗟𝗘𝗜𝗕𝗕𝗓𝗔 TG Higher Secondary School gi oza sibu phampham langda lengkhat pinabagi dama ningsingjari mathang asidi Ma'am 𝗬𝗓𝗏𝗓𝗏 lecture TG Higher Secondary gi oza sibusu jury member gi phampham langda lengsin binaba ningsingjari mathang asidi jury member singda achamba khudol khara pibinabagi tanja adu lawjage aigi yamba 𝗘𝗧𝗏𝗵𝗏𝗏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 𝗏
ꯀꯝꯄꯤꯇꯤꯇꯔꯁꯤꯡꯒꯤ ꯃꯐꯝꯗ ꯔꯨꯜꯁ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯗ꯭ꯌꯨꯔꯦꯁꯟ ꯃꯦꯛꯁꯤꯃꯝ 6 ꯃꯤꯅꯤꯠꯇꯒꯤ ꯍꯦꯟꯅ ꯂꯩꯖꯔꯣꯏ ꯋꯥꯔꯅꯤꯡ ꯕꯦꯜ ꯑꯗꯨꯒꯨꯝꯕ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯃꯇꯁꯨ ꯂꯩꯖꯔꯣꯏ ꯑꯍꯥꯟꯕ ꯀꯝꯄꯤꯇꯤꯇꯔ ꯀꯧꯊꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯍꯥꯟꯕꯗ ꯋꯥꯏꯈꯣꯝ ꯑꯦꯟꯊꯣꯅꯤ ꯀ꯭ꯂꯥꯁ 6ꯄꯨ ꯁ꯭ꯇꯦꯖꯇ ꯀꯧꯈꯠꯆꯔꯤ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯍꯧꯕꯤꯅꯕꯒꯤꯗꯃꯛ Time starts. ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯤꯟꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯦꯟꯊꯣꯅꯤ ꯀꯧꯏ ꯑꯩꯒꯤ ꯀ꯭ꯂꯥꯁꯅ 6ꯅꯤ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯤꯡꯅ ꯍꯩꯉꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯀꯧꯏ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤꯒꯤ ꯃꯃꯤꯡꯅ ꯀꯧꯔꯤ ꯅꯪꯕꯨ ꯀꯨꯔꯥꯝ ꯇꯣꯏꯅ ꯁꯩꯔꯦꯡꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯨꯔꯥꯝꯕꯝ ꯇꯣꯝꯕ ꯁꯩꯔꯦꯡ ꯊꯤꯕ ꯍꯧꯖꯔꯒꯦ ꯍꯦ ꯑꯊꯧꯕ ꯍꯦ ꯂꯝꯌꯥꯟꯕ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯇꯥꯡꯂꯕ ꯂꯝ ꯅꯍꯥꯛꯀꯤꯗꯃꯛ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯈꯤ ꯅꯍꯥꯛꯀꯤꯗꯃꯛ ꯅꯍꯥꯛꯅ ꯃꯤꯔꯣꯠ ꯑꯣꯏꯈꯤ ꯅꯍꯥꯛꯀꯤꯗꯃꯛ ꯃꯤꯔꯝꯗ ꯅꯄꯨꯟꯁꯤ ꯂꯣꯏꯈꯤ ꯀꯧꯔꯤ ꯈꯨꯔꯥꯝ ꯇꯣꯏꯅ ꯅꯍꯥꯛꯄꯨ
와저비 마자싱기 이케행터나 조실라비 토카이 타나바 미파이 땅라비 이마 manipur bihokna hauраклабасу pidongna punsi loikrabasu leite taibangda nanggumba atangba. Thank you. Anisuba competitor Laitong Jam Linthoingan Bijanu Class 6 pu nahaki saring khudol tamnaba ningsingjari. Time starts. Ahamamata timbiriba oza amadi ahamata ikai khuna mati saraba oza sing amadi khunri agi ming Laitong Jam Linthoingan Bijanu class 6 akhoi school gi maming na hanga higher secondary school ai asi thijak daba sai asi gi maming na akhoi amatani akhoi ima amatagi majani akhoi pumba ichi inauni malem prithibina imani korongdon ipani laikol amatagi lairangni upal amatagi usani launai taibangda leite kaisu khenaba migi minga tani yengthi wakang kauthokna akhoi ngamna pulasi singmi tami thidana akhoi amatoina himinasi ireiba jati thidana akhoi amatoina pulasi. Thank you. Ahum suba competitor oinam Pinky Devi Class 6 mahak pusu koksinjari. Amukan na ningsingjage oinam Pinky Devi. Time starts. Ahamba maktada timbiriba khwai khudimak pu aine call on khurumjari aigi ming oinam Pinky Devi ai class 6 tamjai ai hangang higher secondary school dagi lakchabani aigi sayang asigi maming na sanalaibak ta pokpani sanalaibak ta chawbani Tikendrajit Jado nang Narasinga Iraba Linthoingan Bijanu Liu makhoi macha masuni akhoi manipur haibase thamnada kariwa tuna jaya tamba oigani lainda kariwa tuna manipur nupi bu hanthani thobigi mingchat mangdriye sati khonang leire aroi badam khana thaga chapon. Mari suba competitor Laisram Lakshmi Chanu Class 8 map su kok thokjari. Amukan na ningsingjage Laisram Lakshmi Chanu Class 8. Ahanba maktada mayai tangwanda lesin biribi amadi leksin biriba bui kokno na khurumjari ani shubada tin biriba ahlaman oja guru amadi satra punamak bui kokno na khurumjari sereng asi isamak na ijakhibani pukning da leijarakpa adu sereng oina ithokjaduna ijabani soikibalan khibi yarbasu ngakpigani lanthokjarasi aigi sereng Mikap thok la sikang lai cha ima leba kang lai cha na nong magi marai cha itharakli nong makan dimisi iminana nung shiraba ima leba sing asidi ikheng tana ichel oiri karamba matam dano sheng labalu urabala ai je ishing na mahut chilakadaba karamba matam dano ai khoi pum na magnaling jel manarakadaba pung na maamang ata thok laba matam daro ai khoi na wakhal tarakadaba Pum namak mangdringai, pum namak tumdringai, ay koi pum namak wakal tarasi. Yek na basing da ay koi gi apun basaktam utlasi. Ay koi gi apun basaktam na yek na babumay tiba pirasi. Uhal lasi may tainong sagi taw na. Piroy na bamiting galoy na nataway takraba tauwa kaya.
Noongmadi soidana singlakkigani nakhoigi laman. Hakchangsida cheliba igi khongjelsina leptri fauba kangamlaroi nakhoigi thaunadi. Macha kainabagi maishana chaktheklaba mamao ibi kayana higna machabu koduna milu pirang shintharido. Kaplagano imanung shibi Maitai nong sapok pi imani, akhangkan bi imani, karigi mitlu pirang shintaribano, pakjade, kapkanudo imanong shibi, shafilan pi shetla say koi pum namak, amat to oy begiling jail da yek nababu mai tiba pirase. Mikap tok la say koi pum namak, imalay bak pukal la say. Paihal se machu taret ki firal galoy na nalangam firal. Imalay bakang lay chana yai fare. Imalay bakang lay chana yai fare. Thagachari. Mga suba oina kaukthokjage laisram dana manjuri class 9 aduga mathangda waihangban prema devi class 9 bu sem saduna leibiu. Ahan maktada tim vice election biba oja sing amadi ahan maktada vice election biba oja sing amadi maropa singbu ikai khumnaba usari aigi iming laishram dana manjuri ihega thakna mapan subakajari aigi school gi mabingna lamlong higher secondary school aina ngasi aigi saring asibu ibirakpina aigi ima saring asigi mamingna punsi nungsiraba marupsing asengwa nungsibadi kathokpani awaba phanglaba mahaktana khangadabani kathokpana nungsibagi horofamni Jingna koina pansaba lamdam jingmina koina khulak khundaba jingna koina khundaba lam jingna koina khulakpa lamdam toijiba aigi ima man nungsibi aigi ima leba nungsibi manipur ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯄꯨꯈꯤꯕꯁꯨ ꯌꯥꯔꯣꯏ ꯂꯧꯈꯤꯕꯁꯨ ꯌꯥꯔꯣꯏ ꯅꯝꯊꯕꯁꯨ ꯌꯥꯔꯣꯏ ꯅꯩꯍꯠꯄꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯛꯇꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯅꯥꯅ ꯉꯥꯛꯁꯤꯔꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯉꯥꯛꯀꯗꯕꯅꯤ ꯂꯩꯔꯥꯡ
ꯑꯩꯈꯣꯏ ꯂꯩꯔꯥꯡ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯂꯩꯔꯥꯡ ꯑꯣꯏꯅ ꯄꯨꯟꯅ ꯁꯥꯠꯃꯤꯟꯅꯒꯗꯕꯅꯤ ꯁꯤꯔꯦ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯅꯤ ꯍꯤꯡꯂꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯅꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯋꯥꯍꯦꯡꯕꯝ ꯄ꯭ꯔꯦꯃꯥꯗꯦꯕꯤ ꯀ꯭ꯂꯥꯁ 9ꯕꯨ ꯀꯧꯊꯣꯛꯆꯔꯤ ꯑꯗꯨꯒ ꯊꯥꯡꯖꯝ ꯇ꯭ꯔꯤꯁꯥ ꯀ꯭ꯂꯥꯁ 9ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯃꯗꯤ ꯖꯖꯦꯁ ꯑꯣꯏꯕꯤꯔꯤꯕ ꯉꯁꯤꯒꯤ ꯁꯩꯔꯦꯡꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯤꯟꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟ ꯐꯦꯗꯦꯔꯦꯁꯟꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯩꯔꯦꯡꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯒꯅꯤ ꯍꯥꯏꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡ ꯋꯥꯍꯦꯡꯕꯝ ꯄ꯭ꯔꯦꯃꯥ ꯀꯧꯏ ꯑꯩ ꯍꯧꯖꯤꯛ ꯂꯝꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯒꯤ ꯊꯥꯛ 8 ꯁꯨꯕꯗ ꯇꯝꯂꯤꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯅꯤ ꯉꯁꯤꯒꯤ ꯁꯩꯔꯦꯡꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯁꯩꯔꯦꯡ ꯑꯃꯈꯛ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯒꯁ ꯊꯥ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯕꯤꯁꯟ ꯂꯨꯋꯥꯡ ꯁꯩꯔꯦꯡ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯣꯒꯁ ꯊꯥ ꯄꯨꯋꯥꯔꯤ ꯑꯣꯏꯍꯧꯋꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯊꯧꯅꯥ ꯃꯨꯠ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜꯁꯨ ꯇꯝꯕꯤꯔꯝꯃꯤ ꯅꯤꯡꯇꯝꯕ ꯀꯪꯂꯩꯒꯤꯗꯤ ꯑꯆꯪꯕ ꯃꯩꯇꯥꯜ ꯑꯔꯥꯕ ꯅꯣꯡꯊꯥꯡꯒꯨꯝꯂꯕ ꯊꯧꯅꯥ ꯅꯣꯡꯁꯥꯒꯨꯝꯂꯕ ꯂꯤꯡꯖꯦꯜ ꯎꯠꯆꯈꯤ ꯀꯪꯂꯩ ꯏꯃꯥꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯈꯤ ꯁꯨꯞꯅꯝ ꯁꯥꯁꯟꯒꯤ ꯃꯤꯅꯥꯏ ꯌꯣꯠꯂꯤꯡꯕꯨ ꯀꯛꯊꯠꯄꯤꯈꯤ ꯍꯧꯗꯣꯛꯇꯨꯅ ꯇꯨꯝꯂꯨꯔꯕ ꯀꯪꯂꯩꯆꯥꯁꯤꯡꯒꯤ ꯕꯣꯝ ꯅꯣꯡꯃꯩꯒꯤ ꯂꯥꯟ ꯊꯥꯡꯂꯣꯟꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯑꯣꯒꯁ ꯊꯥꯅ ꯂꯥꯛꯄꯗ ꯄꯣꯛꯅꯐꯝ ꯏꯃꯥꯒꯤꯗꯃꯛ ꯀꯪꯂꯩꯆꯥ ꯃꯤꯔꯣꯜꯒꯤꯗꯃꯛ ꯊꯋꯥꯏꯒ ꯅꯤꯡꯇꯝꯕꯒ ꯈꯨꯗꯣꯜꯒꯨꯝ ꯈꯨꯠꯁꯤꯟꯅꯔꯝꯂꯒ ꯅꯣꯛꯅ ꯅꯣꯛꯅ ꯐꯥꯁꯤ ꯁꯒꯥꯏ ꯀꯥꯈꯤꯕ ꯍꯦ ꯑꯊꯧꯕ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯀꯥꯎꯉꯝꯂꯔꯣꯏ ꯃꯤꯔꯣꯜꯅ ꯁꯤꯟꯊꯥꯕꯒꯤꯁꯨ ꯂꯣꯏꯅꯥꯏꯔꯔꯣꯏ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏꯒꯤ ꯃꯨꯠ ꯅꯥꯏꯗ꯭ꯔꯕ ꯃꯤꯡꯆꯠꯇꯤ ꯁꯣꯜꯍꯧꯔꯅꯤ ꯃꯤꯔꯣꯜ ꯈꯨꯗꯤꯡꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜꯇꯕꯨ ꯆꯥꯎꯊꯣꯛꯆꯩ ꯅꯈꯣꯏꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯅꯤ ꯈꯜꯂꯨꯕꯗ ꯀꯠꯆꯔꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯂꯛꯅꯕꯤꯗꯅ ꯄꯦꯟꯕꯤꯌꯨꯀꯣ ꯑꯊꯧꯕꯁꯤꯡ ꯃꯌꯥꯝ ꯕꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯀꯧꯊꯣꯛꯆꯒꯦ ꯊꯥꯡꯖꯝ ꯇ꯭ꯔꯤꯁꯥ ꯀ꯭ꯂꯥꯁ 9 ꯑꯗꯨꯒ ꯂꯣꯡꯖꯝ ꯗꯥꯅꯤꯌꯥ ꯗꯦꯕꯤ ꯀ꯭ꯂꯥꯁ 7ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯐꯝꯕꯥꯜꯊꯛ ꯑꯁꯤꯗ ꯂꯤꯡꯈꯠꯄꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯆꯥꯔꯕꯤ ꯃꯦꯗꯝ ꯁꯔꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯅꯤꯁꯨꯕꯗ ꯖꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯤꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯆꯥꯔꯕꯤ ꯃꯦꯗꯝ ꯁꯔꯁꯤꯡꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯊꯥꯡꯖꯝ ꯇ꯭ꯔꯤꯁꯥ ꯗꯦꯕꯤ ꯑꯩꯍꯥꯛ ꯂꯝꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯃꯍꯩꯒꯤ ꯊꯥꯛ 8 ꯁꯨꯕꯗ ꯇꯝꯖꯔꯤ ꯉꯁꯤ ꯁꯩꯔꯦꯡ ꯊꯤꯕꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯍꯥꯛꯅ ꯁꯩꯔꯦꯡ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯩꯔꯦꯡ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯖꯔꯤ ꯁꯩꯔꯦꯡ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯃꯃꯤꯡ ꯂꯩꯔꯕ ꯍꯤꯖꯝ ꯑꯉꯥꯡꯍꯜꯁꯤꯡꯅ ꯏꯕꯤꯔꯝꯕ ꯁꯩꯔꯦꯡ ꯈꯔ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤꯅꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯃꯟ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯃꯟ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕꯗꯒꯤ ꯄꯥꯝꯃꯨꯕ ꯏꯃꯥ ꯏꯃꯥ ꯏꯃꯥꯇꯅꯤ ꯑꯩꯈꯣꯏ ꯂꯨꯅ ꯇꯧꯐꯝꯅꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯇꯅꯤ ꯃꯈꯣꯏ ꯂꯃꯟ ꯇꯣꯜꯂꯤꯕꯅꯤ ꯑꯍꯩ ꯑꯁꯤꯡꯒꯤ ꯃꯋꯥꯗꯤ ꯌꯣꯛꯆꯕꯤꯅꯤ ꯑꯇꯩꯁꯤꯗꯤ ꯏꯒꯤ ꯃꯔꯤꯕꯨ ꯏꯃꯥꯅꯤ ꯏꯒꯤ ꯍꯧꯐꯝ ꯏꯔꯩꯄꯥꯛꯅꯤ ꯑꯇꯩ ꯏꯃꯥ ꯑꯔꯥꯏꯕꯅꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯏꯃꯥꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯁꯣꯟꯅꯔꯤ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯉꯝꯗꯦ ꯑꯆꯨꯝꯕꯃꯛꯁꯨ ꯅꯤꯡꯅꯗꯦ ꯃꯃꯥ ꯃꯁꯛ ꯈꯪꯅꯗꯦ ꯏꯃꯥꯕꯨ ꯏꯃꯥ ꯀꯧꯅꯗꯦ ꯃꯃꯥ ꯊꯧꯒꯥꯏ ꯇꯧꯗꯕꯕꯨ ꯁꯥꯒꯤ ꯁꯤꯡꯗ ꯊꯥꯅꯩ ꯃꯥꯕꯨ
ꯃꯤꯡꯗꯥ ꯑꯁꯤ ꯀꯔꯝꯅ ꯀꯣꯛꯁꯤꯒꯤ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯈꯨꯕꯝ ꯀꯔꯤꯗ ꯂꯦꯞꯇꯨꯅ ꯏꯃꯥꯒꯤ ꯋꯥꯕ ꯀꯣꯛꯁꯤꯒꯤ ꯏꯆꯟ ꯏꯆꯦꯝꯂꯥꯛ ꯑꯃꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯂꯧꯕꯨꯛꯇ ꯁꯨꯖꯔꯤꯕ ꯃꯈꯣꯏꯁꯨ ꯀꯅꯥꯒꯤꯗꯃꯛꯇ ꯅꯣꯝꯂꯤꯕꯅꯣ ꯏꯄꯥ ꯏꯇꯣꯟ ꯀꯌꯥꯅ ꯄꯥꯃꯦꯜ ꯎꯔꯒ ꯑꯩꯈꯣꯏꯕꯨ ꯊꯥꯛꯂꯤꯕ ꯃꯈꯣꯏꯅ ꯀꯅꯥꯒꯤꯗꯃꯛꯇ ꯅꯣꯝꯂꯤꯕꯅꯣ ꯏꯌꯥꯝꯕ ꯏꯅꯥꯎ ꯀꯌꯥꯅ ꯆꯤꯡꯁꯥꯡ ꯀꯥꯗꯨꯅ ꯇꯦꯈꯥꯎ ꯃꯌꯥꯡ ꯇꯥꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯀꯅꯥꯒꯤꯗꯃꯛ ꯆꯠꯂꯤꯕꯅꯣ ꯏꯍꯩ ꯏꯁꯤꯡꯁꯨ ꯇꯝꯍꯜꯂꯤ ꯃꯤ ꯃꯔꯛꯁꯨ ꯇꯤꯜꯍꯜꯂꯤ ꯑꯆꯨꯝꯕ ꯑꯁꯤ ꯈꯟꯁꯤꯔꯥ ꯑꯥꯏꯟ ꯀꯥꯅꯨꯟ ꯈꯪꯗꯕꯅꯤ ꯂꯧꯎꯕ ꯖꯤꯕ ꯑꯄꯪꯕꯅꯤ ꯑꯁꯤꯇꯕꯨ ꯅꯩꯅ ꯆꯥꯁꯤꯔꯥ ꯏꯃꯥꯒꯤ ꯂꯃꯟꯁꯤꯡꯅꯁꯤ ꯂꯥꯎ ꯄꯣꯛꯅꯐꯝ ꯏꯃꯥꯒꯤ ꯍꯨꯃꯥꯡꯃꯟ ꯂꯃꯟꯁꯤꯡꯅꯁꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯂꯣꯡꯖꯝ ꯗꯥꯅꯤꯌꯥ ꯗꯦꯕꯤꯕꯨ ꯀꯧꯊꯣꯛꯆꯔꯤ ꯑꯗꯨꯒ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯁꯖꯤꯗꯥ ꯀ꯭ꯂꯥꯁ 7ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯂꯣꯡꯖꯝ ꯗꯥꯅꯤꯌꯥ ꯑꯩꯍꯥꯛꯅ ꯏꯀꯣꯟ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 7 ꯀꯥꯖꯔꯤ ꯂꯝꯂꯣꯡ ꯍꯥꯏ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯔꯛꯈꯤꯕ ꯁꯤꯁꯇꯔ ꯃꯤꯁ ꯁꯌꯥ ꯑꯩ ꯍꯧꯖꯤꯛ ꯁꯩꯔꯦꯡ ꯑꯁꯤ ꯊꯤꯖꯔꯒꯦ ꯃꯥꯡꯗ ꯀꯅꯥ ꯇꯨꯡꯗ ꯀꯅꯥ ꯌꯦꯡꯗꯅ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯀꯜꯍꯧꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯣꯏꯖꯕ ꯀꯌꯥꯁꯨ ꯊꯥꯗꯣꯛꯂꯁꯤ ꯑꯣꯏꯖꯕ ꯀꯌꯥꯁꯨ ꯊꯥꯗꯣꯛꯂꯁꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥꯁꯨ ꯀꯥꯎꯊꯣꯛꯂꯁꯤ ꯀꯠꯊꯣꯛꯄꯁꯨ ꯇꯝꯂꯁꯤ ꯇꯝꯕꯤꯔꯝꯂꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗꯁꯨ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯄꯨꯟꯕꯒꯤ ꯃꯤꯅꯨꯡꯁꯤ ꯏ ꯃꯁꯦꯟ ꯌꯦꯡꯊꯤꯅꯔꯕꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯈ꯭ꯔꯒꯅꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ ꯃꯇꯝ ꯃꯥꯅ ꯂꯩꯔꯤꯉꯩ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯀꯜꯍꯧꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯍꯦ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯏꯃꯥ ꯍꯦ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯏꯃꯥ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯁꯖꯤꯗꯥ ꯀ꯭ꯂꯥꯁ 7ꯕꯨꯁꯨ ꯀꯧꯊꯣꯛꯆꯔꯤ ꯑꯗꯨꯒ ꯃꯩꯔꯥꯕ ꯀ꯭ꯂꯥꯁ 6ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯏ ꯇꯪꯕꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯦꯗꯥꯝ ꯑꯃꯗꯤ ꯁꯥꯔꯕꯨ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯅꯤꯁꯨꯕꯗ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯁꯖꯤꯗꯥ ꯑꯩ ꯂꯝꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯃꯍꯩꯒꯤ ꯊꯥꯛ 8ꯇ ꯇꯝꯖꯔꯤ ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯅ ꯀꯠꯊꯣꯛꯄꯒꯤ ꯏꯊꯤꯜ ꯑꯃꯁꯨꯡ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯁꯩꯔꯦꯡ ꯑꯁꯤ ꯊꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯂꯨꯔꯕ ꯂꯥꯏꯖꯒꯨꯝ ꯐꯥꯎꯔꯛꯂꯤ ꯊꯃꯣꯏꯗ ꯏꯃꯥꯒꯤꯗꯃꯛ ꯑꯀꯤꯕ ꯂꯩꯇꯅ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯈꯣꯡꯗꯥꯍꯟꯕꯤꯔꯦ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯐꯝꯄꯥꯛꯇ ꯎꯍꯟꯕꯤꯔꯦ ꯈꯪꯍꯟꯕꯤꯔꯦ ꯁꯪꯁꯥꯔꯒꯤ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯄꯨꯝꯕ ꯏꯃꯥ ꯂꯩꯕꯥꯛ ꯅꯍꯥꯛ ꯂꯩꯔꯝꯕꯒꯤ ꯂꯩꯔꯝꯕꯅꯤ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯅꯍꯥꯛ ꯂꯩꯔꯝꯕꯒꯤ ꯂꯩꯔꯝꯕꯅꯤ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕ ꯃꯒꯨꯟ ꯂꯩꯕ ꯂꯩꯇꯦ ꯃꯥꯂꯦꯝꯗ ꯑꯗꯨꯕꯨ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯃꯅꯤ ꯑꯁꯤꯕꯨ ꯏꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯗꯤ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯆꯥꯗ
ꯈꯖꯤꯛ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯂꯤꯟꯗꯨꯒꯨꯝ ꯆꯤꯛꯀꯦ ꯉꯥꯏꯔꯤꯕ ꯌꯦꯛꯅꯕꯁꯤꯡꯅ ꯂꯪꯒꯣꯏ ꯆꯪꯁꯤꯜꯂꯛꯄꯗ ꯀꯣꯛꯇ ꯀꯣꯁꯦꯛ ꯂꯥꯈꯠꯇꯨꯅ ꯈ꯭ꯋꯥꯡꯗ ꯈꯣꯆꯦꯛ ꯆꯤꯛꯇꯨꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯑꯀꯤꯕ ꯂꯩꯇꯅ ꯉꯥꯛꯀꯅꯤ ꯏꯃꯥꯕꯨ ꯁꯣꯛꯍꯜꯂꯣꯏ ꯏꯃꯥꯕꯨ ꯏꯃꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯑꯃꯐꯥꯎ ꯁꯣꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ ꯁꯖꯤꯗꯥꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯃꯩꯔꯥꯕ ꯀ꯭ꯂꯥꯁ 6ꯕꯨ ꯀꯧꯊꯣꯛꯆꯔꯤ ꯑꯗꯨꯒ ꯃꯅꯤ ꯁꯅꯥꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯤ ꯑꯍꯥꯟꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯕꯣꯛꯂꯣꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯩꯔꯥꯕ ꯀꯧꯏ ꯑꯩ ꯀ꯭ꯂꯥꯁ 6ꯅꯤ ꯑꯩꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯀꯧꯏ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯣꯡꯅꯐꯝ ꯏꯃꯥ ꯀꯪꯂꯩꯄꯥꯛ ꯁꯩꯔꯦꯡ ꯑꯁꯤ ꯏꯕꯤꯔꯛꯄꯅ ꯑꯣꯖꯥ 𝗟𝗘𝗜𝗕 ꯁꯩꯔꯦꯡ ꯑꯁꯤ ꯂꯥꯡꯊꯣꯛꯆꯔꯒꯦ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯀꯪꯂꯩꯄꯥꯛ ꯑꯋꯥ ꯑꯄꯥ ꯂꯩꯇꯕꯤꯅꯤ ꯅꯪꯗꯤ ꯃꯤꯡꯁꯦꯜ ꯑꯣꯏꯔꯤ ꯂꯣꯛꯇꯥꯛꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯐꯪꯗ꯭ꯔꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯁꯤꯔꯣꯡꯕꯤ ꯁꯉꯥꯏ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯐꯪꯗ꯭ꯔꯕꯤ ꯁꯤꯔꯣꯏ ꯆꯤꯡ ꯅꯥꯄꯣꯝꯗ ꯆꯤꯡꯅ ꯂꯦꯝꯅ ꯂꯩꯁꯥ ꯇꯝꯂꯤꯕꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯅꯤꯡꯊꯤꯕꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯔꯤꯗꯣ ꯖꯨꯀꯣ ꯇꯝꯄꯥꯛꯀꯤ ꯖꯨꯀꯣ ꯂꯤꯂꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯄꯥꯝꯅꯔꯤꯕ ꯃꯁꯥꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯍꯧꯔꯛꯈꯤꯕꯅꯤ ꯏꯃꯥ ꯅꯪꯒꯤ ꯅꯁꯥꯏꯒꯣꯟꯗ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯇꯕ꯭ꯔꯥ ꯏꯃꯥ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯁꯦ ꯊꯪꯒꯥ ꯖꯦꯅꯔꯦ ꯄꯧꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯊꯧꯅꯥ ꯐꯕ ꯅꯄꯥꯔꯤ ꯀꯌꯥꯅꯤ ꯑꯃꯨꯛꯁꯨ ꯌꯦꯡꯉꯨ ꯏꯃꯥ ꯅꯄꯥꯔꯤ ꯊꯧꯅꯥ ꯐꯕ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯛꯁꯨ ꯂꯩꯔꯤꯗꯣ ꯑꯃꯗꯤ ꯊꯧꯅꯥ ꯐꯕꯤ ꯅꯃꯣꯝ ꯀꯌꯥꯅꯤ ꯅꯨꯄꯤ ꯂꯥꯛꯑꯅꯤꯅ ꯁꯥꯈꯤꯅꯤ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤ ꯀꯝꯄꯤꯇꯤꯇꯔ ꯃꯅꯤꯁꯄꯨ ꯀꯧꯊꯣꯛꯆꯔꯤ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯀꯣꯟꯖꯤꯡꯕꯝ ꯑꯦꯂꯤꯅꯥ ꯀ꯭ꯂꯥꯁ 5ꯄꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯗ ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯀꯥꯡꯉꯕꯝ ꯃꯅꯤꯁ ꯀꯧꯖꯩ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯃꯃꯤꯡꯅ ꯍꯩꯉꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯩꯒꯤ ꯀ꯭ꯂꯥꯁꯅ 6 ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡꯅ 13 ꯑꯥꯒꯁ ꯁꯩꯔꯦꯡꯕꯨ ꯏꯕꯤꯔꯛꯄꯅꯤ ꯗꯥꯗꯥ ꯂꯉꯥꯟꯕ ꯍꯦ ꯑꯊꯧꯕ ꯍꯦ ꯂꯝꯂꯥꯟꯗ ꯇꯥꯡꯂꯕ ꯂꯝꯗꯝꯁꯤꯕꯨ ꯀꯅꯥꯗꯕꯨ ꯁꯤꯟꯅꯔꯝꯃꯤꯕꯅꯣ ꯑꯊꯧꯕ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯁꯥꯒꯨꯝꯅ ꯅꯤꯡꯇꯝꯍꯜꯂꯦ 13 ꯑꯥꯒꯁ ꯂꯥꯛꯄꯗ ꯏꯃꯥ ꯅꯈꯣꯏꯅ ꯑꯊꯧꯕꯁꯤꯡꯗ ꯍꯥꯏꯕꯤꯌꯨ ꯑꯊꯧꯕ ꯅꯈꯣꯏꯗꯥꯛꯇ ꯑꯩꯈꯣꯏꯁꯨ ꯇꯧꯅꯤꯡꯉꯤ ꯑꯊꯧꯕ ꯅꯣꯏꯒꯤ ꯈꯨꯕꯝꯗꯣ ꯍꯧꯖꯤꯛꯄꯨ ꯅꯤꯜꯂꯔꯦ ꯑꯍꯥꯟꯕꯗ ꯊꯥꯒꯠꯆꯔꯤ
ꯊꯥꯒꯠꯆꯔꯤ ꯃꯅꯤꯁꯄꯨ ꯃꯊꯪꯒꯤ ꯀꯝꯄꯤꯇꯤꯇꯔ ꯀꯣꯟꯖꯤꯡꯕꯝ ꯑꯦꯂꯤꯅꯥ ꯀ꯭ꯂꯥꯁ 5ꯄꯨ ꯀꯧꯊꯣꯛꯆꯔꯤ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯑꯣ ꯂꯟꯆꯦꯟꯕꯤ ꯀ꯭ꯂꯥꯁ 5ꯄꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯖꯖꯦꯁꯁꯤꯡꯕꯨꯁꯨ ꯑꯩꯅ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯇꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯦꯂꯤꯅꯥ ꯀꯧꯖꯩ ꯑꯩ ꯍꯩꯉꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ 5ꯁꯨꯕ ꯊꯥꯛꯇ ꯇꯝꯖꯔꯤ ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯅꯥꯂꯩꯕꯥꯛꯇ ꯄꯣꯛꯄꯅꯤ ꯁꯅꯥꯂꯩꯕꯥꯛꯇ ꯄꯣꯛꯄꯅꯤ ꯁꯅꯥꯂꯩꯕꯥꯛꯇ ꯆꯥꯎꯕꯅꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯖꯥꯗꯣꯅ ꯅꯔꯁꯤꯡꯍ ꯏꯔꯥꯕꯠ ꯂꯤꯟꯊꯣꯏ ꯉꯝꯕꯤ ꯒꯥꯏꯗꯦꯡꯂꯤꯎ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯁꯦ ꯁꯅꯥꯅ ꯃꯌꯣꯜ ꯀꯥꯕ ꯂꯝ ꯂꯨꯄꯥꯅ ꯃꯐꯦꯜ ꯑꯣꯏꯕ ꯂꯝ ꯕꯩꯒ ꯆꯟꯗ꯭ꯔꯒꯤ ꯄꯣꯛꯅꯐꯝ ꯁꯤꯖ ꯂꯥꯏꯑꯣꯏꯕꯤꯒꯤ ꯁꯥꯟꯅꯐꯝ ꯂꯝꯗꯝꯁꯤꯗ ꯄꯣꯛꯄꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯊꯧꯅꯥ ꯀꯩꯗ ꯋꯥꯠꯇꯨꯅ ꯑꯌꯥꯝꯕꯁꯤꯡꯗ ꯆꯟꯒꯅꯤ ꯂꯥꯏꯅꯤꯡꯗ ꯀꯔꯤ ꯅꯣꯞꯇꯨꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯑꯣꯏꯒꯅꯤ ꯁꯇꯤꯗ ꯀꯔꯤ ꯇꯥꯡꯗꯨꯅ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯕꯨ ꯍꯨꯟꯊꯅꯤ ꯊꯣꯏꯕꯤꯒꯤ ꯃꯤꯡꯆꯠ ꯃꯨꯠꯇ꯭ꯔꯤꯌꯦ ꯁꯇꯤ ꯈꯣꯡꯅꯥꯡ ꯂꯩꯔꯤꯌꯦ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯈꯣꯏꯅꯥꯏꯖꯝ ꯇꯝꯅꯥ ꯗꯦꯕꯤ ꯀ꯭ꯂꯥꯁ 7ꯕꯨꯁꯨ ꯀꯧꯊꯣꯛꯆꯔꯤ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯋꯥꯏꯈꯣꯝ ꯂꯝꯉꯥꯟꯕꯁꯤꯡ ꯀ꯭ꯂꯥꯁ 10ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯖꯖꯦꯁ ꯐꯝꯐꯝ ꯂꯥꯡꯗ ꯅꯤꯡꯁꯤꯡꯕꯤꯔꯕ ꯖꯖꯦꯁꯁꯤꯡꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯏꯁꯥꯒꯤ ꯏꯃꯤꯡ ꯈꯣꯏꯅꯥꯏꯖꯝ ꯇꯥꯝꯅꯥ ꯗꯦꯕꯤ ꯀꯧꯖꯩ ꯑꯩ ꯏꯁꯥꯒꯤ ꯀ꯭ꯂꯥꯁꯅ 7 ꯑꯩ ꯏꯁꯥꯒꯤ ꯁ꯭ꯀꯨꯜꯅ ꯍꯩꯉꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅꯤ ꯑꯩꯅ ꯉꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯍꯜꯂꯣ ꯏꯃꯥ ꯅꯍꯥꯛꯄꯨ ꯁꯣꯟꯅꯔꯝꯃꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯂꯣꯟ 7ꯅ ꯀꯣꯏꯁꯤꯟꯕ ꯏꯪ ꯆꯤꯛꯄ ꯂꯝꯗꯝꯅꯤ ꯏꯃꯥ ꯅꯍꯥꯛꯄꯨ ꯑꯣꯏꯖꯔꯝꯃꯤ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯩꯃꯥꯏꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯑꯉꯥꯡꯕ ꯏꯈꯦꯡꯇꯅ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯕ ꯏꯌꯨꯝꯒꯤ ꯌꯨꯝꯐꯝꯗ ꯂꯦꯞꯇꯨꯅ ꯀꯞꯂꯤ ꯃꯄꯥ ꯂꯩꯇ꯭ꯔꯕꯁꯤꯡ ꯃꯃꯥ ꯀꯥꯏꯅꯈ꯭ꯔꯕꯁꯤꯡꯅ ꯉꯁꯤꯗꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯃꯨꯛꯇ ꯂꯦꯞꯍꯟꯕꯤꯔꯣ ꯂꯥꯟꯁꯦ ꯑꯉꯥꯡ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯍꯜꯂꯣ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯇꯝꯅꯥꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯋꯥꯏꯈꯣꯝ ꯂꯝꯉꯥꯟꯕꯁꯤꯡ ꯀ꯭ꯂꯥꯁ 10ꯕꯨ ꯀꯧꯊꯣꯛꯆꯔꯤ ꯑꯗꯨꯒ ꯁꯒꯣꯜꯁꯦꯝ ꯁꯂꯥꯏꯉꯥꯟꯕꯤ ꯆꯅꯨꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯋꯥꯏꯈꯣꯝ ꯂꯝꯉꯥꯟꯕꯁꯤꯡ ꯑꯩ ꯍꯧꯖꯤꯛ ꯍꯩꯉꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 10 ꯇꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩ ꯁꯩꯔꯦꯡ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯍꯧꯖꯔꯛꯀꯦ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯝꯗꯝꯁꯦ ꯍꯤꯔꯥꯅꯤ ꯃꯅꯤꯅꯤ ꯃꯨꯛꯇꯥꯅꯤ ꯄꯨꯟꯁꯤꯕ ꯄꯥꯝꯂꯕ ꯀꯪꯂꯩ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕ ꯄꯥꯝꯂꯕ ꯃꯩꯇꯩ ꯏꯃꯥꯒꯤ ꯇꯧꯔꯝꯃꯨꯗꯨ ꯏꯃꯥꯅ ꯄꯥꯝꯖꯕ ꯏꯃꯥꯒꯤ ꯄꯥꯔꯤ ꯏꯃꯣꯝ ꯅꯈꯣꯏꯕꯨ ꯃꯤꯀꯞ ꯊꯣꯛꯂꯣ ꯀꯩꯗꯧꯕꯒꯦ ꯀꯪꯂꯩ ꯅꯃꯥ ꯑꯩꯗꯤ ꯋꯥꯔꯦꯗ ꯀꯪꯂꯩ ꯏꯆꯥ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯅꯤ ꯍꯔꯥꯎꯅ ꯃꯣꯡꯐꯝꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯃꯅꯤꯡ ꯆꯥꯛꯊꯨꯡ ꯄꯤꯊꯨꯡꯒꯤ ꯑꯋꯥꯕ ꯂꯩꯇ ꯆꯥꯛꯊꯨꯡ ꯄꯤꯊꯨꯡꯒꯤ ꯋꯥꯔꯧꯕ ꯂꯩꯇ ꯉꯥꯛꯂꯤ ꯉꯁꯤꯁꯨ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯏꯅ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯄꯦꯟꯗ꯭ꯔꯕ ꯅꯍꯥꯔꯣꯟ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯉꯁꯤꯁꯨ ꯂꯥꯟꯊꯦꯡꯅꯔꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯊꯦꯡꯂꯦꯅꯦ ꯐꯝꯅꯥꯏꯕꯁꯥ ꯑꯊꯣꯏꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯀꯌꯥ ꯄꯨꯟꯁꯤꯟꯗꯨꯅ ꯀꯪꯂꯩꯄꯥꯛꯄꯨ ꯉꯥꯛꯂꯔꯣ ꯀꯪꯂꯩꯄꯥꯛꯄꯨ ꯉꯥꯛꯂꯔꯣ ꯃꯇꯝ ꯑꯃꯗ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯅꯤꯂꯝꯕ ꯑꯋꯥꯂꯥꯟ ILP ꯅꯥꯒꯥ ꯑꯦꯀꯣ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯁꯤꯡꯁꯤ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯤꯁꯦ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯈꯨꯠꯁꯦꯝꯅꯤ ꯊꯦꯡꯛ ꯌꯨ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯂꯝꯉꯥꯟꯕꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯁꯒꯣꯜꯁꯦꯝ ꯁꯂꯥꯏꯉꯥꯟꯕꯤ ꯆꯅꯨ ꯀ꯭ꯂꯥꯁ 9ꯕꯨ ꯀꯧꯁꯤꯟꯖꯔꯤ ꯃꯍꯥꯛꯀꯤ ꯃꯊꯪꯗ ꯂꯥꯏꯇꯣꯟꯖꯝ ꯄ꯭ꯔꯤꯌꯥꯡꯀꯥ ꯆꯅꯨꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ
ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯖꯖꯦꯁꯁꯤꯡꯕꯨ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯏꯃꯤꯡ ꯁꯂꯥꯏꯉꯝꯕꯤ ꯁꯒꯣꯜꯁꯦꯝ ꯑꯩ ꯍꯩꯉꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯒꯤ ꯊꯥꯛ 8ꯗ ꯇꯝꯖꯩ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯧꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯨꯃꯣꯟꯁꯤꯗ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄꯥꯕꯨꯡ ꯁꯒꯣꯜꯁꯦꯝ ꯃꯣꯍꯦꯟꯗ꯭ꯔꯣ ꯀꯨꯃꯣꯟꯁꯤꯗ ꯄꯥꯡꯒꯜ ꯊꯧꯅꯥꯁꯨ ꯂꯩꯖꯗꯦ ꯀꯠꯊꯣꯛꯄꯁꯨ ꯉꯝꯖꯗ꯭ꯔꯦ ꯋꯥꯍꯩꯁꯤꯃꯇꯪꯅꯤ ꯀꯠꯆꯔꯤꯕ ꯊꯃꯣꯏꯁꯤꯗꯅꯤ ꯊꯝꯖꯔꯤꯕ ꯇꯥꯔꯨꯔꯒ ꯅꯪꯒꯤ ꯋꯥꯔꯤ ꯎꯔꯨꯔꯒ ꯅꯪꯒꯤ ꯁꯤꯟꯊꯥ ꯅꯨꯃꯤꯠ ꯊꯥꯕꯨ ꯑꯣꯏꯔꯝꯃꯤ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯃꯉꯥꯜꯅ ꯍꯦ ꯂꯝꯌꯥꯟꯕ ꯀꯂꯛ ꯃꯤꯍꯧ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯄꯥꯝꯗꯕ ꯂꯩꯇ ꯂꯥꯏꯔꯒꯤꯗꯃꯛꯇ ꯈꯟꯖꯕ ꯂꯧꯃꯤ ꯁꯤꯃꯤꯒꯤꯇ ꯈꯟꯖꯕ ꯅꯄꯣꯛ ꯊꯥꯅ ꯂꯥꯛꯄꯗ ꯅꯪꯒꯤ ꯃꯤꯡꯂꯦꯟꯕꯨ ꯁꯣꯟꯖꯔꯤ ꯅꯪꯒꯤ ꯅꯒꯨꯟꯕꯨ ꯁꯛꯆꯔꯤ ꯍꯦ ꯑꯊꯧꯕ ꯍꯦ ꯂꯝꯌꯥꯟꯕ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯈꯨꯗꯤꯡꯕꯨ ꯅꯆꯥ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯈꯣꯡꯒꯠꯆꯔꯤ ꯉꯁꯤꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯩ ꯂꯪꯂꯥꯅ ꯂꯩꯔꯥꯡ ꯄꯔꯦꯡꯒꯨꯝ ꯂꯦꯡꯖꯔꯤ ꯅꯈꯨꯌꯥꯈꯥꯗ ꯀꯠꯆꯔꯤ ꯂꯧꯕꯤꯌꯨ ꯀꯣꯜꯂꯅꯗꯅ ꯍꯦ ꯂꯝꯌꯥꯟꯕ ꯂꯝꯗꯝ ꯇꯥꯝꯅ ꯎꯔꯤꯕ ꯈꯨꯡꯒꯪꯗ ꯊꯣꯡꯒꯥꯜ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡꯗ ꯎꯆꯥꯟꯒꯤ ꯃꯩꯔꯥ ꯂꯤꯁꯤꯡꯅ ꯄꯔꯦꯡ ꯄꯔꯦꯡ ꯉꯥꯜꯂꯤꯁꯦ ꯅꯔꯣꯏ ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯐꯝꯕꯥꯛꯊꯛꯇ ꯍꯥꯞꯇꯨꯅ ꯄꯨꯖꯥ ꯑꯣꯏꯅ ꯀꯠꯄꯅꯤ ꯌꯦꯡꯂꯝ ꯈꯣꯀꯣ ꯂꯝꯌꯥꯟꯕ ꯂꯥꯡꯕꯟ ꯊꯥꯅ ꯂꯣꯏꯔꯝꯗꯥꯏ ꯅꯪꯅ ꯅꯣꯡꯒꯨꯝ ꯂꯥꯛꯄꯁꯤꯗ ꯌꯦꯡꯂꯝ ꯈꯣꯀꯣ ꯅꯔꯝꯗꯝ ꯀꯧꯔꯝ ꯈꯣꯀꯣ ꯅꯔꯣꯏ ꯅꯅꯥꯎ ꯆꯪꯂꯝ ꯈꯣꯀꯣ ꯅꯌꯨꯝ ꯃꯥꯏꯀꯩ ꯍꯦ ꯑꯊꯧꯕ ꯍꯦ ꯂꯝꯌꯥꯟꯕ ꯍꯦ ꯑꯊꯧꯕ ꯍꯦ ꯂꯝꯌꯥꯟꯕ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯂꯥꯏꯉꯝꯕꯤꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯂꯥꯏꯇꯣꯟꯖꯝ ꯄ꯭ꯔꯤꯌꯥꯡꯀꯥ ꯆꯅꯨ ꯀ꯭ꯂꯥꯁ 9ꯕꯨ ꯀꯧꯁꯤꯟꯖꯔꯤ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯊꯪ ꯁꯥꯐꯤꯌꯥ ꯀ꯭ꯂꯥꯁ 9ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯖꯖꯦꯁꯁꯤꯡꯕꯨ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯇꯣꯟꯖꯝ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯩ ꯍꯩꯉꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ 9ꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅꯤ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯃꯥ ꯀꯩꯊꯦꯜ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯒꯣꯜꯁꯦꯝ ꯄꯥꯕꯨꯡ ꯃꯣꯍꯦꯟꯗ꯭ꯔꯣ ꯏꯃꯥ ꯀꯩꯊꯦꯜ ꯄꯣꯏꯔꯩ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯂꯝꯂꯦꯟ ꯇꯝꯄꯥꯛ ꯃꯌꯥꯏꯗ ꯏꯃꯥ ꯀꯩꯊꯦꯜ ꯅꯤꯡꯊꯤꯕꯤ ꯇꯥꯏꯕꯪꯗ ꯇꯨꯝꯊꯤꯟ ꯐꯝꯍꯧꯋꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯜꯍꯧꯋꯤ ꯄꯣꯏꯔꯩ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯏꯃꯥ ꯀꯩꯊꯦꯜ ꯅꯤꯡꯊꯤꯕꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯜꯍꯧꯋꯤ ꯆꯠꯄꯗ ꯃꯉꯩ ꯅꯤꯛꯂꯕꯤ ꯍꯩꯕꯤ ꯈꯨꯏꯔꯕꯨꯡ ꯈꯨꯏꯔꯕꯤꯗꯣ ꯈꯨꯠꯇ ꯁꯦꯡꯒꯥꯎ ꯌꯥꯟꯗꯨꯅ ꯂꯨꯛꯃꯥꯏ ꯃꯥꯡꯗ ꯐꯝꯍꯧꯋꯤ ꯌꯦꯂꯥꯡ ꯀꯤꯡꯉꯣꯏ ꯌꯦꯜꯍꯧꯋꯤ ꯅꯧꯅ ꯂꯨꯈꯥꯎ ꯑꯣꯏꯔꯕꯤ ꯃꯥꯏꯊꯣꯡꯗ ꯃꯍꯤꯡ ꯀꯥꯔꯕꯤꯗꯣ ꯄꯥꯔꯤ ꯅꯋꯥ ꯅꯝꯗꯄꯣ ꯌꯦꯟꯗꯦꯝ ꯃꯈꯨꯠ ꯈꯨꯠꯇ ꯄꯥꯏ ꯀꯩꯊꯦꯜ ꯃꯆꯤꯟꯗ ꯆꯠꯍꯧꯋꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯁꯥꯐꯤꯌꯥ ꯀ꯭ꯂꯥꯁ 9ꯕꯨ ꯀꯧꯁꯤꯟꯖꯔꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯪꯁꯤꯗꯥꯝ ꯂꯤꯟꯗꯥ ꯀ꯭ꯂꯥꯁ 6ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯗꯤꯒꯅꯤꯇꯔꯤꯁ ꯑꯃꯗꯤ ꯖꯖꯦꯁꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯁꯥꯐꯤꯌꯥ ꯀꯧꯖꯩ ꯑꯩ ꯍꯩꯉꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ 9ꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅꯤ ꯑꯩꯅ ꯉꯁꯤ
ꯂꯥꯟꯊꯣꯛꯆꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯃꯟ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯔꯝꯕꯅ ꯄꯥꯕꯨꯡ ꯍꯤꯖꯝ ꯑꯉꯥꯡꯍꯜ ꯂꯃꯟ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕꯗꯒꯤ ꯄꯥꯝꯃꯨꯕ ꯏꯃꯥ ꯏꯃꯥ ꯏꯃꯥꯇꯅꯤ ꯑꯩꯈꯣꯏ ꯂꯨꯅ ꯇꯧꯐꯝꯅꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯇꯅꯤ ꯃꯈꯣꯏ ꯂꯃꯟ ꯇꯣꯜꯂꯕꯅꯤ ꯑꯍꯩ ꯑꯁꯤꯡꯒꯤ ꯃꯋꯥꯗꯤ ꯌꯣꯛꯆꯕꯤꯅꯤ ꯑꯇꯩꯁꯤꯗꯤ ꯏꯒꯤ ꯃꯔꯤꯕꯨ ꯏꯃꯥꯅꯤ ꯏꯒꯤ ꯍꯧꯐꯝ ꯏꯔꯩꯄꯥꯛꯅꯤ ꯑꯇꯩ ꯏꯃꯥ ꯑꯔꯥꯏꯕꯅꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯏꯃꯥꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯁꯣꯟꯅꯔꯤ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯂꯝꯗꯦ ꯑꯆꯨꯝꯕꯃꯛꯁꯨ ꯅꯤꯡꯅꯗꯦ ꯃꯃꯥ ꯃꯁꯛ ꯈꯪꯅꯗꯦ ꯏꯃꯥꯕꯨ ꯏꯃꯥ ꯀꯧꯅꯗꯦ ꯃꯃꯥ ꯊꯧꯒꯥꯏ ꯇꯧꯗꯕꯕꯨ ꯁꯥꯒꯤ ꯁꯤꯡꯗ ꯊꯅꯩ ꯃꯥꯕꯨ ꯃꯤꯡ ꯑꯁꯤ ꯀꯔꯝꯅ ꯀꯣꯛꯁꯤꯒꯦ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯈꯨꯕꯝ ꯒꯥꯔꯤꯗ ꯂꯦꯞꯇꯨꯅ ꯏꯃꯥꯕꯤ ꯋꯥꯕ ꯀꯣꯛꯁꯤꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯐꯤꯌꯥꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯃꯥꯡꯁꯤꯗꯝ ꯂꯤꯟꯗꯥ ꯀ꯭ꯂꯥꯁ 6 ꯕꯨ ꯀꯧꯁꯤꯟꯖꯔꯤ ꯂꯤꯟꯗꯥꯒꯤ ꯃꯊꯪ ꯁꯧꯕꯝ ꯔꯤꯌꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯁꯤꯗ ꯂꯦꯡꯖꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯖꯖꯦꯁꯁꯤꯡ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯪꯁꯤꯗꯝ ꯂꯤꯟꯗꯥ ꯗꯦꯕꯤ ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠ ꯑꯩꯒꯤ ꯁ꯭ꯀꯨꯜꯅ ꯍꯩꯉꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯩꯒꯤ ꯃꯍꯩꯒꯤ ꯊꯥꯛꯅ ꯀ꯭ꯂꯥꯁ 6 ꯉꯁꯤ ꯑꯩꯅ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠ ꯉꯁꯤ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠꯅꯤ ꯃꯩꯇꯩ ꯃꯥꯏꯊꯤꯕ ꯅꯨꯃꯤꯠꯅꯤ ꯃꯩꯇꯩ ꯂꯤꯡꯖꯦꯜ ꯏꯈꯦꯡꯗꯤ ꯋꯥ ꯋꯥ ꯆꯦꯟꯖꯈꯤꯕꯅꯤ ꯕ꯭ꯔꯤꯇꯤꯁ ꯁꯛꯇꯤ ꯏꯄꯥꯛ ꯎꯠ ꯅꯤꯡꯇꯝ ꯃꯨꯟꯕ ꯂꯥꯛꯈꯤꯗꯣ ꯃꯥꯏꯊꯤꯔꯁꯨ ꯎꯠꯆꯈꯤ ꯈꯣꯡꯖꯣꯝ ꯅꯤꯡꯇꯝ ꯂꯤꯡꯖꯦꯜꯗꯣ ꯄꯨꯌꯥꯒꯤ ꯆꯦꯖꯟꯗ ꯃꯌꯦꯛ ꯂꯥꯅ ꯏꯈꯤꯗꯣ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯄꯤꯈꯛ ꯂꯤꯡꯖꯦꯜ ꯐꯅ ꯐꯕꯗꯣ ꯈꯣꯡꯖꯣꯝ ꯂꯥꯟꯐꯝ ꯂꯝꯗꯝꯗ ꯊꯋꯥꯏ ꯀꯠꯄ ꯑꯊꯧꯕ ꯃꯈꯣꯏꯒꯤꯗꯤ ꯂꯤꯡꯖꯦꯜꯗꯣ ꯆꯦꯟꯁꯇꯤ ꯑꯩꯈꯣꯏ ꯈꯣꯠꯄ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯅꯕ ꯆꯤꯡꯕꯨ ꯇꯝꯕꯨ ꯑꯅꯤ ꯄꯨꯟ ꯂꯤꯡꯖꯦꯜ ꯃꯥꯡꯍꯟꯒꯨꯝꯁꯤ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝ ꯏꯁꯥꯏ ꯄꯨꯟ ꯀꯠꯁꯤ ꯂꯥꯏꯅꯤꯡꯂꯣꯟ ꯄꯨꯝꯕ ꯃꯅꯤꯄꯨꯔ ꯄꯂꯦꯝꯗ ꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟꯗꯤ ꯃꯄꯨꯡ ꯐꯥꯅ ꯁꯤꯡꯁꯤꯗ ꯁꯛꯁꯤ ꯃꯥꯒꯤ ꯀꯣꯂꯣꯏꯗꯤ ꯑꯌꯨꯛ ꯑꯦꯜꯍꯧ ꯑꯦꯜꯈꯣꯡꯗ ꯁꯛꯁꯤ ꯃꯥꯒꯤ ꯃꯤꯡꯂꯦꯟꯗꯤ ꯅꯨꯃꯤꯠ ꯌꯥꯆꯪ ꯂꯥꯏꯅꯤꯡꯗ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯂꯤꯟꯗꯥꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯁꯧꯕꯝ ꯔꯤꯌꯥꯅ ꯀ꯭ꯂꯥꯁ 5 ꯄꯨ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯀꯧꯁꯤꯟꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥꯁꯤꯡꯕꯨꯁꯨ ꯑꯩꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯔꯤꯌꯥꯅ ꯀꯧꯏ ꯑꯩ ꯍꯩꯉꯥꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯅꯤ ꯑꯩ ꯀ꯭ꯂꯥꯁ 5ꯅꯤ ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯨꯝꯕꯤꯔꯦ ꯂꯝꯐꯦꯜ ꯅꯋꯥ ꯀꯨꯝꯕꯤꯔꯦ ꯂꯩꯔꯥꯡ ꯂꯩꯆꯨ ꯌꯦꯡꯂꯨꯔꯒ ꯀ꯭ꯔꯕꯪ ꯍꯤꯒꯣꯡ ꯃꯥꯟꯕ ꯁꯤꯡꯉꯦꯜꯅ ꯇꯧꯎꯔꯒ ꯂꯥꯏꯔꯝꯂꯪꯒꯤ ꯋꯥꯈꯜꯅ ꯊꯃꯣꯏ ꯆꯥꯡꯖꯧ ꯄꯥꯊꯣꯛꯏ ꯑꯅꯧꯕ ꯅꯨꯡꯒꯤ ꯃꯆꯨꯅꯤ ꯁꯥꯊꯦꯛ ꯅꯥꯏꯅ ꯁꯥꯠꯄꯅꯤ ꯂꯝꯇꯥ ꯁꯖꯤꯕꯨ ꯂꯥꯛꯄꯗ ꯍꯥꯅꯧꯅ ꯂꯤꯡ ꯆꯠꯂꯕ ꯂꯝꯐꯦꯜ ꯀꯧꯕ ꯂꯝꯗꯝꯅꯤ ꯁꯥꯆꯔ ꯂꯥꯎ ꯀꯨꯝꯕꯤꯔꯦ ꯑꯩꯅ ꯌꯥꯅꯤꯡꯂꯦ ꯑꯩꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯔꯦ ꯁꯖꯤꯕꯨ ꯊꯥ ꯂꯥꯛꯄꯗ ꯀꯨꯝꯒꯤ ꯆꯩꯔꯥꯎꯕ ꯅꯪꯅꯕ ꯀꯨꯝꯕꯤꯔꯦ ꯂꯩꯁꯥ ꯊꯝꯅꯒꯤ ꯂꯥꯏꯅꯤꯡ ꯊꯧꯁꯥꯔꯝꯃꯤ ꯁꯤꯗꯕ ꯏꯃꯥ ꯔꯩꯃ ꯁꯤꯗꯕ ꯑꯅꯤꯒꯤ ꯃꯁꯥꯏꯀꯣꯟꯗ ꯆꯪꯖꯔꯒꯦ ꯊꯋꯥꯏꯗ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯔꯤꯌꯥꯅꯥꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯌꯥꯏꯐꯕꯤ ꯂꯣꯡꯖꯝ ꯀ꯭ꯂꯥꯁ 10 ꯕꯨ ꯀꯧꯊꯣꯛꯆꯔꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯊꯧꯗꯥꯝ ꯕꯟꯗꯅꯥ ꯗꯦꯕꯤ ꯀ꯭ꯂꯥꯁ 10 ꯕꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯌꯥꯏꯐꯕꯤ ꯂꯣꯡꯖꯝ ꯀ꯭ꯂꯥꯁ 10 ꯑꯍꯥꯟꯕꯃꯛꯇꯗ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯕꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯏꯁꯥꯃꯛ ꯌꯥꯏꯐꯕꯤ ꯂꯣꯡꯖꯝ ꯍꯧꯖꯤꯛ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯃꯍꯩꯒꯤ ꯊꯥꯛ 10 ꯁꯨꯕ ꯇꯝꯖꯔꯤꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯅꯤ ꯉꯁꯤ ꯑꯩꯅ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯛꯄꯤꯔꯅꯨ ꯏꯃꯥ ꯅꯥꯎꯁꯨꯝ ꯏꯁꯩꯗꯣ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯑꯏꯕꯤ ꯑꯩ ꯏꯁꯥꯃꯛ ꯂꯩꯕꯛ ꯃꯌꯥꯏꯒꯤ ꯑꯃꯨꯕ ꯆꯟꯗꯟ ꯃꯪꯒꯥꯔꯛꯄꯒꯤ ꯈꯣꯝꯖꯤꯟꯗ꯭ꯔꯕ ꯁꯝꯂꯥꯡ
ꯄꯤꯔꯥꯡ ꯇꯩꯅ ꯊꯨꯝꯍꯠꯂꯕ ꯃꯥꯏꯊꯣꯡ ꯄꯦꯟꯗꯕ ꯑꯋꯥ ꯃꯩꯆꯥꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯁꯅꯥ ꯑꯅꯤ ꯏꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯏꯃꯥ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯥꯅꯦ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯩꯁꯥꯛ ꯐꯖꯕꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯔꯕ ꯑꯊꯣꯏꯕ ꯄꯨꯝꯕꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯏꯔꯕ ꯐꯤꯖꯤꯒꯤ ꯃꯅꯤꯕꯨ ꯁꯦꯠꯇꯨꯅ ꯄꯨꯈ꯭ꯔꯕꯗ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯒꯅꯤ ꯏꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯇꯕꯨ ꯅꯨꯡꯒꯤ ꯆꯔꯩꯗꯨ ꯆꯣꯠꯂꯝꯂꯤ ꯏꯇꯅ ꯑꯊꯧꯕꯁꯤꯡꯒꯤ ꯈꯥꯝꯕ ꯌꯥꯔꯔꯣꯏ ꯅꯆꯥꯒꯤ ꯃꯤꯠꯀꯤ ꯄꯤꯁꯤ ꯅꯧꯁꯨꯝ ꯏꯁꯩꯗꯨꯅ ꯏꯃꯥꯅ ꯁꯛꯂꯤꯕ ꯂꯥꯟꯄꯥꯎ ꯄꯨꯕ ꯁꯒꯣꯜ ꯂꯥꯟꯃꯤꯅ ꯂꯥꯟꯐꯝꯗ ꯁꯤꯍꯧꯔꯕ ꯃꯆꯥꯒꯤ ꯄꯥꯎ ꯇꯝꯂꯔꯕꯗ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯅꯨꯡꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯣ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯊꯃꯣꯏ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯃꯈꯥ ꯆꯤꯛꯅ ꯈꯥꯡꯂꯤꯕ ꯏꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯏꯃꯥ ꯅꯪꯕꯨ ꯈꯪꯗ ꯎꯗꯕ꯭ꯔꯥꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯔ ꯎꯔꯒꯅ ꯊꯣꯏꯅ ꯃꯍꯦꯜꯂꯦ ꯁꯤꯟꯊꯔꯛꯄ ꯅꯆꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯅ ꯑꯣꯝꯆꯥꯛꯅꯔꯕ ꯅꯆꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯊꯃꯣꯏ ꯑꯁꯤ ꯑꯃꯨꯛ ꯈꯟꯅ ꯈꯥꯝꯕ ꯌꯥꯔꯔꯣꯏ ꯅꯧꯁꯨꯝ ꯏꯁꯩꯗꯨꯅ ꯏꯃꯥꯅ ꯁꯛꯂꯤꯕ ꯈꯨꯟꯅꯥꯏ ꯑꯃꯅ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯌꯦꯛꯅꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯅꯝꯊꯕ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯊꯤꯡꯕ ꯋꯥꯡꯂꯣꯟꯁꯤꯡꯕꯨ ꯆꯦꯠꯅ ꯍꯤꯔꯤ ꯀꯣꯟꯖꯕ ꯅꯆꯥꯁꯤꯡꯅꯤ ꯑꯊꯧꯕ ꯊꯣꯟꯕꯤꯔꯣ ꯏꯃꯥ ꯂꯥꯟꯐꯤ ꯁꯛꯄꯤꯔꯣ ꯏꯃꯥ ꯂꯥꯟꯒꯤ ꯏꯁꯩ ꯁꯛꯄꯤꯔꯅꯨ ꯏꯃా ꯅꯧꯁꯨꯝ ꯏꯁꯩꯗꯣ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯌꯥꯏꯐꯕꯤꯕꯨ ꯃꯍꯥꯛꯀꯤ ꯃꯊꯪ ꯊꯧꯗꯥꯝ ꯕꯟꯗꯅꯥ ꯗꯦꯕꯤ ꯀ꯭ꯂꯥꯁ 10ꯕꯨ ꯀꯧꯊꯣꯛꯆꯔꯤ ꯕꯟꯗꯅꯥꯒꯤ ꯃꯊꯪ ꯅꯥꯎꯔꯦꯝ ꯀꯣꯔꯧꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯤꯟꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯏꯁꯥꯃꯛꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯏꯁꯥꯃꯛ ꯕꯟꯗꯅꯥ ꯊꯧꯗꯥꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ 10ꯁꯨꯕ ꯇꯥꯛꯇ ꯃꯍꯩ ꯇꯝꯖꯔꯤꯕꯤ ꯃꯍꯩꯔꯣꯏ ꯑꯃꯅꯤ ꯉꯁꯤ ꯑꯩꯅ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯗꯣꯛꯇꯔ ꯑꯀꯣꯏꯖꯝ ꯏꯕꯣꯍꯜꯁꯤꯡꯍꯥꯅ ꯏꯕꯤꯔꯛꯄ ꯁꯩꯔꯦꯡꯅꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯡꯁꯤꯕꯤ ꯏꯃꯥꯂꯣꯟ ꯏꯔꯣꯜꯅ ꯏꯃꯥꯅꯤ ꯏꯌꯦꯛꯅ ꯏꯄꯥꯅꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯃꯁꯛ ꯈꯪꯂꯕ ꯃꯍꯥꯛꯇꯤ ꯑꯊꯣꯏꯕ ꯃꯤꯁꯛꯅꯤ ꯃꯤꯑꯣꯏꯂꯛꯇ ꯑꯇꯥꯡꯕ ꯇꯥꯏꯕꯪꯗ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯕ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯂꯥꯏꯔꯕ ꯏꯔꯣꯜꯅꯤ ꯈꯪꯗꯕ ꯎꯗꯕ ꯊꯤꯖꯤꯜꯂꯨꯗꯕ ꯃꯤꯁꯤꯡꯗꯨꯅ ꯄꯪꯍꯥꯏ ꯃꯍꯥꯏꯕꯅꯤ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛꯇꯁꯨ ꯀꯨꯝꯂꯨꯗ꯭ꯔꯤꯕ ꯃꯤꯗꯨꯅꯁꯨ ꯂꯥꯏꯖꯒꯤ ꯑꯔꯨ ꯑꯊꯦꯜ ꯈꯪꯕꯔꯥ ꯏꯁꯥꯒꯤ ꯏꯔꯣꯜ ꯏꯌꯦꯛ ꯊꯤꯖꯤꯟꯅꯅꯕ ꯅꯠꯇꯦ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜ ꯀꯥꯔꯨꯒꯗꯕ ꯀꯨꯝꯂꯨꯒꯗꯕꯁꯨ ꯅꯠꯇꯦ ꯂꯣꯛꯇꯥꯛ ꯏꯔꯣꯜꯅꯨꯡꯗ ꯈꯪꯅꯤꯡꯕꯅ ꯏꯈꯧ ꯂꯥꯡꯕꯗꯨ ꯈꯛꯇꯅꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯆꯥꯛ ꯇꯉꯥꯏ ꯐꯗꯕ ꯆꯤꯡꯇꯝ ꯄꯣꯛꯄꯤ ꯏꯃꯥ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯃꯄꯥꯔꯤ ꯃꯃꯣꯝ ꯁꯥꯃꯨ ꯄꯥꯡꯒꯟꯕ ꯁꯥ ꯈꯣꯝꯂꯥꯡ ꯃꯤꯀꯞ ꯊꯣꯛꯂꯣ ꯊꯤꯜꯂꯦ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯁꯤ ꯈꯨꯁꯝꯅꯅ ꯆꯠꯇꯨꯅ ꯅꯈꯣꯏꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯕꯤꯒꯅꯤ ꯈꯟꯗꯣꯛꯇꯨꯅ ꯂꯣꯟꯌꯥꯟ ꯐꯌꯥꯟ ꯌꯥꯜꯂꯤꯕ ꯍꯦꯟꯅ ꯃꯁꯛ ꯐꯖꯍꯜꯂꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯁꯦ ꯁꯤꯖꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜ ꯏꯌꯦꯛ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯒꯗꯕ ꯅꯠꯇꯦꯗꯣ ꯑꯄꯣꯛꯄꯤ ꯄꯂꯦꯝꯗ ꯏꯃꯥ ꯀꯧꯖꯕꯗ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯕꯟꯗꯅꯥꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯅꯥꯎꯔꯦꯝ ꯀꯣꯔꯧ ꯀ꯭ꯂꯥꯁ 7ꯕꯨ ꯀꯧꯊꯣꯛꯆꯔꯤ ꯀꯣꯔꯧꯒꯤ ꯃꯊꯪ ꯈꯣꯏꯕꯝ ꯗꯤꯛꯁꯟ ꯀꯨꯃꯥꯔꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯖꯖꯦꯁꯄꯨ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯅꯥꯎꯔꯦꯝ ꯀꯣꯔꯧ ꯀ꯭ꯂꯥꯁ 7ꯗ ꯇꯝꯖꯩ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯊꯣꯛꯆꯕꯅꯤ ꯑꯩꯅ ꯉꯁꯤ ꯊꯤꯖꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯏꯔꯝꯗꯝ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯆꯤꯡꯂꯩꯕꯥꯛꯇ ꯂꯝꯗꯝꯁꯤꯗ ꯆꯤꯡꯂꯩꯕꯥꯛꯀꯤ ꯂꯝꯗꯝꯁꯤꯗ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏ ꯈꯨꯠꯁꯦꯝ ꯌꯥꯎꯗꯅ ꯅꯤꯡꯊꯤꯕꯤ ꯍꯦ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯍꯦꯜꯂꯤꯗꯣ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛꯇꯒꯤꯁꯨ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤꯗꯤ ꯈꯥꯏꯗꯦꯗꯣ ꯖꯥꯠ ꯕꯤꯖꯥꯇꯤ ꯆꯪꯖꯔꯛꯄ ꯇꯣꯜꯂ ꯇꯥꯔꯁꯤꯡꯕꯨ ꯌꯣꯛꯄꯤꯒꯅꯤ ꯅꯪꯗꯤ ꯐꯪꯂꯣꯏꯅꯦ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯀꯗꯥꯏꯗꯁꯨ
ꯍꯤꯡꯃꯤꯟꯅꯁꯤ ꯄꯨꯟꯅ ꯈꯦꯟꯅꯕ ꯊꯝꯗꯅ ꯈꯟꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯀꯥꯎꯒꯨꯝꯁꯤ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯂꯝꯗꯝꯁꯤꯗ ꯍꯤꯡꯖꯒꯦ ꯅꯍꯥꯛꯀꯤꯗꯃꯛ ꯀꯠꯆꯒꯦ ꯏ ꯃꯔꯤ ꯑꯃꯇꯪ ꯅꯍꯥꯛꯀꯤꯗꯃꯛ ꯄꯤꯕꯤꯌꯨ ꯊꯧꯖꯥꯜ ꯄꯤꯕꯤꯌꯨ ꯂꯧꯁꯤꯡ ꯅꯨꯃꯤꯠ ꯊꯥꯒꯤ ꯈꯣꯡꯆꯠꯅ ꯀꯥꯏꯗ꯭ꯔꯤꯃꯈꯩ ꯂꯩꯍꯧꯔꯁꯅꯨ ꯏꯔꯝꯗꯝ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯊꯥꯒꯠꯆꯔꯤ ꯀꯣꯔꯧꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯈꯣꯏꯕꯝ ꯗꯤꯛꯁꯟ ꯀꯨꯃꯥꯔ ꯀ꯭ꯂꯥꯁ 10ꯕꯨ ꯀꯧꯊꯣꯛꯆꯔꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯏꯕꯝ ꯒꯤꯇꯥꯔꯥꯅꯤ ꯀ꯭ꯂꯥꯁ 10ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯖꯖꯦꯁ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯕꯨ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯈꯣꯏꯕꯝ ꯗꯤꯛꯁꯟ ꯀꯨꯃꯥꯔ ꯀ꯭ꯂꯥꯁ 10ꯗꯒꯤ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯖꯕꯅꯤ ꯑꯩꯅ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯟꯗ꯭ꯔꯣꯒꯤ ꯃꯩ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯔꯥꯝꯕꯝ ꯑꯣꯡꯕꯤ ꯃꯦꯝꯆꯧꯕꯤ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯔꯒꯦ ꯑꯟꯗ꯭ꯔꯣꯒꯤ ꯃꯩ ꯐꯩꯗꯥꯕꯨꯡꯒꯤ ꯂꯝꯄꯥꯛꯇ ꯃꯤꯍꯥꯠ ꯊꯧꯔꯤ ꯑꯃꯃꯝꯗ ꯃꯉꯛ ꯏꯆꯣꯏ ꯆꯣꯏ ꯃꯃꯤꯠ ꯏꯇꯨꯛ ꯇꯨꯛꯊ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯂꯧꯁꯤꯡ ꯈꯣꯝꯕ ꯀꯣꯏꯔꯦꯡ ꯖꯨꯕꯔꯥꯖ ꯊꯧꯅꯥ ꯐꯕ ꯑꯀꯣꯏꯕꯗ ꯐꯤꯡꯍꯧ ꯀꯣꯛꯈꯨꯝꯅꯗꯨꯅ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯁꯤꯟꯗꯨꯅ ꯂꯦꯞꯂꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯈꯣꯏꯖꯤ ꯈꯥꯗ ꯈꯣꯏꯖꯤ ꯃꯤꯍꯨꯜ ꯂꯥꯡꯈꯤ ꯃꯩꯒꯤ ꯆꯤꯡ ꯑꯃ ꯃꯕꯨꯗꯧ ꯆꯤꯡꯈꯣꯡ ꯄꯣꯏꯔꯩꯇꯣꯟ ꯍꯥꯛꯇꯛꯇꯒꯤ ꯑꯣꯝꯗꯨꯅ ꯊꯝꯂꯛꯂꯤꯕ ꯑꯟꯗ꯭ꯔꯣꯒꯤ ꯃꯩ ꯃꯕꯨꯗꯧ ꯆꯤꯡꯈꯣꯡ ꯄꯣꯏꯔꯩꯇꯣꯟ ꯍꯥꯛꯇꯛꯇꯒꯤ ꯑꯣꯝꯗꯨꯅ ꯊꯝꯂꯛꯂꯤꯕ ꯑꯟꯗ꯭ꯔꯣꯒꯤ ꯃꯩ ꯌꯦꯡꯉꯨ ꯉꯁꯤꯒꯤ ꯈꯦꯟꯐꯝ ꯐꯔꯕ ꯑꯌꯨꯛꯁꯤꯗ ꯃꯩꯔꯤ ꯊꯣꯛꯅ ꯏꯉꯥꯡ ꯉꯥꯡꯅ ꯆꯥꯛꯂꯤꯁꯦ ꯄꯣꯈꯥꯏꯔꯛꯂꯣ ꯅꯪꯁꯨ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯀꯨꯝꯖꯥ ꯀꯌꯥ ꯂꯣꯠꯂꯛꯂꯤꯕ ꯑꯇꯨꯝꯕ ꯃꯩꯒꯤ ꯆꯤꯡ ꯊꯥꯖꯔꯤ ꯊꯥꯒꯠꯆꯔꯤ ꯗꯤꯛꯁꯟ ꯀꯨꯃꯥꯔꯕꯨ ꯃꯍꯥꯛꯀꯤ ꯃꯊꯪ ꯃꯥꯏꯕꯝ ꯒꯤꯇꯥꯔꯥꯅꯤꯕꯨ ꯀꯧꯊꯣꯛꯆꯔꯤ ꯒꯤꯇꯥꯔꯥꯅꯤꯒꯤ ꯃꯊꯪ ꯁꯣꯔꯥꯏꯁꯝ ꯃꯥꯂꯦꯝꯉꯥꯟꯕꯤ ꯆꯅꯨꯕꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯂꯣꯟꯂꯨꯛꯅ ꯎꯠꯆꯔꯤ ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯅꯤꯜꯕꯤ ꯁꯔꯃ ꯁꯥꯁꯇ꯭ꯔꯤꯅ ꯏꯕ ꯅꯤꯡꯊꯤ ꯇꯨꯔꯦꯜꯗ ꯒꯝꯚꯤꯔ ꯁꯤꯡ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯗꯨꯅꯤ ꯅꯤꯡꯊꯤ ꯇꯨꯔꯦꯜꯗ ꯒꯝꯚꯤꯔ ꯁꯤꯡ ꯉꯁꯤ ꯅꯤꯡꯊꯤ ꯇꯨꯔꯦꯜꯗ ꯖꯒꯣꯏ ꯁꯥꯔꯤ ꯏꯊꯛꯅ ꯑꯩꯒꯤ ꯊꯃꯣꯏ ꯏꯄꯥꯛꯇ ꯏꯄꯣꯝ ꯍꯧꯔꯤ ꯋꯥꯈꯜꯅ ꯑꯩꯒꯤ ꯑꯁꯥ ꯂꯝꯊꯨꯡꯐꯝ ꯃꯩꯇꯩ ꯂꯥꯟꯃꯤ ꯄꯟꯊꯨꯡꯐꯝ ꯀꯕꯣ ꯅꯤꯡꯊꯤ ꯇꯨꯔꯦꯜꯅꯤ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯜꯂꯤꯕ ꯁꯅꯥ ꯂꯩꯕꯥꯛ ꯏꯃꯥꯒꯤ ꯃꯤꯅꯥꯏ ꯌꯣꯜꯂꯤꯡ ꯊꯠꯂꯤꯕ ꯖꯥꯇꯤꯒꯤ ꯅꯤꯡꯇꯝ ꯐꯤꯔꯥꯜꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯄꯥꯏꯔꯤꯕ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯏꯄꯥꯛꯇ ꯑꯋꯥ ꯏꯊꯛ ꯍꯧꯔꯛꯂꯤ ꯂꯥꯟꯗ ꯊꯋꯥꯏ ꯊꯥꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯅꯤꯡꯁꯤꯡꯉꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯉꯩ ꯑꯋꯥꯒꯤ ꯑꯣꯠꯄ ꯅꯩꯕꯗ ꯄꯨꯟꯁꯤ ꯂꯩꯔꯥꯡ ꯀꯦꯟꯈꯤꯕ ꯏꯄꯥ ꯏꯄꯜ ꯀꯥꯎꯉꯝꯗꯦ ꯈꯨꯕꯥꯛ ꯌꯥꯏꯔꯤ ꯐꯧꯔꯦꯡꯅ ꯁꯂꯨꯛ ꯈꯣꯏꯕꯒꯨꯝ ꯍꯣꯏꯈꯤꯕ ꯀꯗꯥꯏ ꯃꯩꯇꯩ ꯄꯥꯈꯪꯁꯤꯡ ꯄꯂꯦꯝꯅꯤꯡꯕ ꯑꯊꯧꯕ ꯃꯣꯔꯣꯛ ꯊꯥꯅ ꯍꯥꯠꯈꯤꯕ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯄꯨꯟꯁꯤ ꯂꯝꯗꯥꯡ ꯇꯦꯟꯈ꯭ꯔꯕꯤ ꯄꯂꯦꯝ ꯏꯃꯥ ꯀꯣꯡꯒꯥꯏꯅꯤ ꯐꯩꯔꯥ ꯊꯛꯀꯤ ꯅꯋꯥꯕꯨ ꯊꯥꯁꯦꯠꯇꯅ ꯃꯨꯟꯈꯤꯕ ꯊꯧꯗꯨꯅꯨꯡꯗ ꯍꯥꯏꯍꯠꯄ ꯐꯩꯔꯥ ꯊꯛꯀꯤ ꯅꯋꯥꯕꯨ ꯊꯥꯁꯦꯠꯇꯅ ꯃꯨꯟꯈꯤꯕ ꯊꯧꯗꯨꯅꯨꯡꯗ ꯍꯥꯏꯍꯠꯄ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕ ꯑꯋꯥꯒꯤ ꯑꯣꯠꯄ ꯅꯩꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯔꯥꯍꯧ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯂꯥꯟꯈꯤꯕ ꯑꯩꯒꯤ ꯃꯩꯇꯩ ꯅꯨꯡꯁꯤꯕ ꯄꯥꯔꯤ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗ꯭ꯔꯕꯤ ꯃꯩꯇꯩ ꯂꯩꯃ ꯏꯃꯥꯅꯤ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯂꯕꯤ ꯕ꯭ꯔꯖ ꯁꯤꯡꯍꯥ ꯊꯥꯡꯁꯥꯡꯅꯤ ꯌꯥꯃꯨꯡ ꯆꯣꯔꯖꯤꯠꯀꯤ ꯈꯨꯗꯣꯜꯅꯤ ꯌꯦꯛꯅ ꯂꯤꯁꯤꯡ ꯍꯥꯠꯄꯗ ꯃꯊꯧ ꯍꯟꯕ ꯂꯩꯇ꯭ꯔꯕ ꯆꯥꯕ ꯊꯛꯄ ꯇꯨꯝꯕꯗ ꯌꯦꯛꯅ ꯂꯥꯟꯐꯝ ꯃꯌꯥꯏꯗ ꯊꯥꯔꯛꯇ꯭ꯔꯕ ꯊꯥꯡꯁꯥꯡꯅꯤ ꯌꯦꯛꯅ ꯑꯋꯥꯒꯤ ꯃꯣꯡꯐꯝꯅꯤ ꯋꯥꯁꯛꯂꯝꯃꯤ ꯌꯥꯝꯕꯨꯡꯗ ꯌꯦꯛꯅ ꯃꯥꯏꯊꯤ ꯄꯤꯗꯨꯅ ꯏ ꯇꯩꯔꯕ ꯊꯥꯡꯁꯥꯡꯁꯦ ꯆꯥꯝꯒꯤ ꯉꯁꯤ ꯅꯤꯡꯊꯤꯗ
ꯑꯩꯒꯤ ꯈꯨꯇꯨꯝ ꯑꯆꯦꯠꯄ ꯊꯥꯡꯒꯤ ꯊꯥꯡꯀꯣꯛ ꯑꯁꯤꯒ ꯑꯃꯠꯇ ꯑꯣꯏꯅ ꯅꯞꯁꯤꯟꯈ꯭ꯔꯦ ꯌꯦꯛꯅꯕꯒꯤ ꯏꯈꯦꯡꯅ ꯏ ꯇꯩꯔꯕ ꯊꯥꯡꯁꯥꯡꯁꯦ ꯉꯁꯤ ꯖꯥꯝꯒꯤ ꯅꯤꯡꯊꯤꯗ ꯌꯥꯃꯨꯡ ꯌꯥꯊꯪ ꯏꯟꯗꯨꯅ ꯑꯩꯒꯤ ꯋꯥꯁꯛ ꯊꯨꯡꯅꯕ ꯏ ꯅꯠꯇꯦ ꯉꯥꯡꯂꯤꯕ ꯀꯣꯂꯤꯡ ꯅꯠꯇꯦ ꯉꯥꯡꯂꯤꯕ ꯏꯅꯤ ꯉꯥꯡꯅ ꯇꯩꯔꯤꯕ ꯃꯩꯇꯩ ꯅꯤꯡꯇꯝ ꯄꯤꯅꯕ ꯅꯤꯡꯊꯤ ꯇꯝꯅ ꯂꯥꯛꯂꯤ ꯍꯦ ꯅꯤꯡꯊꯤ ꯄꯨꯛꯇꯞꯄꯤ ꯅꯪꯒꯤ ꯏꯆꯦꯜ ꯑꯔꯪꯕ ꯄꯨꯈꯣ ꯏꯁꯦ ꯑꯉꯥꯡꯕ ꯇꯥꯏꯕꯪ ꯏꯄꯥꯛ ꯌꯧꯅꯕ ꯃꯩꯇꯩꯒꯤ ꯊꯧꯅꯥꯗꯣ ꯇꯥꯏꯕꯪ ꯊꯨꯡꯅ ꯌꯧꯅꯕ ꯃꯍꯥꯁꯥꯒꯔ ꯐꯥꯎꯗꯨꯅ ꯃꯥꯂꯦꯝ ꯊꯨꯡꯅ ꯆꯠꯇꯨꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯒꯤꯇꯥꯔꯥꯅꯤꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯁꯣꯔꯥꯏꯁꯝ ꯃꯥꯂꯦꯝꯉꯥꯟꯕꯤ ꯆꯅꯨ ꯀ꯭ꯂꯥꯁ 9ꯕꯨ ꯀꯧꯊꯣꯛꯆꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯃꯊꯪ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯗꯅꯄꯇꯤ ꯀ꯭ꯂꯥꯁ 9ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯃꯥꯂꯦꯝꯉꯥꯟꯕꯤ ꯑꯩꯒꯤ ꯃꯍꯩꯒꯤ ꯊꯥꯛꯅ 9 ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯤꯡꯅ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯩ ꯏꯁꯥꯃꯛꯅ ꯏꯕꯅꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯥꯝꯕꯤ ꯃꯩꯍꯧꯔꯦ ꯑꯩꯒꯤ ꯁꯩꯔꯦꯡ ꯍꯧꯖꯔꯒꯦ ꯄꯣꯊꯥꯗꯨꯅ ꯂꯩꯔꯅꯨ ꯏꯔꯩꯆꯥꯁꯤꯡ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯏꯔꯝꯗꯝ ꯑꯁꯦ ꯈꯥꯝꯕꯤ ꯃꯩꯍꯧꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯁꯣꯛꯇꯦ ꯑꯩꯈꯣꯏ ꯅꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯗꯔꯥ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯈꯣꯏꯇꯅ ꯏꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯅꯤꯡꯂꯗꯔꯥ ꯃꯈꯣꯏꯇꯗꯪ ꯆꯦꯜꯂꯕ꯭ꯔꯥ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯒꯤ ꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯅꯠꯇ꯭ꯔꯕꯔꯥ ꯉꯁꯤ ꯏꯔꯝꯗꯝ ꯑꯁꯤꯅ ꯈꯥꯝꯕꯤ ꯃꯩꯍꯧꯔꯕ ꯃꯁꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗ꯭ꯔꯃꯛꯁꯨ ꯂꯥꯟꯐꯝꯗ ꯂꯥꯟ ꯌꯥꯎꯗ꯭ꯔꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡ ꯑꯗꯨꯒꯤ ꯌꯥꯏꯐ ꯇꯧꯅꯤꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯅꯤꯕꯝ ꯊꯣꯛꯇꯕ꯭ꯔꯥ ꯇꯥꯏꯕꯪ ꯃꯄꯨ ꯃꯀꯥꯗꯒꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯃꯦꯖꯔ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯍꯩꯔꯥꯡ ꯀꯣꯟꯖꯥ ꯃꯈꯣꯏꯗ ꯅꯠꯇꯦ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯤꯡꯖꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯁꯤꯒꯨꯝꯂꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯒꯤ ꯏ ꯑꯗꯣ ꯑꯩꯈꯣꯏꯗꯗꯤ ꯆꯦꯟꯗ꯭ꯔꯕꯔꯥ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡ ꯑꯁꯤꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯂꯨꯔꯦꯜ ꯀꯦꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯦ ꯃꯤꯇꯣꯞꯀꯤ ꯃꯈꯥꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯕꯨ ꯃꯤꯅ ꯈꯨꯗꯨꯝ ꯆꯟꯒꯦ ꯍꯣꯠꯅꯔꯛꯄꯗ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯏꯃꯥ ꯃꯅꯤꯄꯨꯔ ꯑꯁꯦ ꯉꯁꯤꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯅꯈꯣꯏꯒꯤ ꯃꯊꯧ ꯇꯥꯔꯦꯗꯣ ꯅꯈꯣꯏꯒꯤ ꯃꯊꯧ ꯄꯥꯝꯂꯛꯂꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯏꯃꯥꯒꯤ ꯑꯊꯧꯕ ꯑꯃꯨꯛꯇꯗꯤ ꯊꯣꯔꯛꯂꯔꯣ ꯑꯃꯨꯛꯇꯗꯤ ꯊꯣꯔꯛꯂꯣꯕ ꯏꯃꯥꯅ ꯅꯪꯕු ꯀꯧꯔꯤꯌꯦ ꯑꯃꯨꯛꯇꯗꯤ ꯊꯣꯔꯛꯂꯣ ꯑꯊꯧꯕ ꯏꯃꯥꯕු ꯑꯃꯨꯛꯇꯗꯤ ꯀꯜꯂꯔꯣ ꯂꯥꯎ ꯏꯃꯥꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛ ꯁꯦꯜꯂꯔꯣ ꯂꯥꯎ amaga amaga wakal manana amaga amaga lingjel manana kallase ngasidi ima iramdam ase macha oiba ikoina tokhai tokhai tanarabada mama oiriba mahakti karamna harauramgani karamna nungairamgani pullase khoi amatta oina kallase imabu mitoptagi amatta oina apunbana thaunani apunbana panganni mitop yengna lising laksanu thengnagani amatta oina asumna chap manaba asumna manaba lingjelda imabu kannaba leplabada kanana lakcheba ngamgani imabu ikhoidagi apunbana pangani apunbana lingjelni pullase khoi amatta oina macha kaya kainabada warabi ikhoigi ima ase amuktadi makalamna nokhalase amuktadi makalamna nokhalase thakachari थागतचरी मालेमानबीबू मखा तारकपोइना खोराकपम दनपति क्लास 9 बु कौथोकचरी महाकी मतुंग चंदना खोमद्राम क्लास 9 बसु सेम सादुना लेबिनाबा निंगसिंगजरी
ꯑꯍꯥꯟꯕꯃꯛꯇꯗ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯖꯖꯦꯁꯄꯨ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯏꯊꯛ ꯊꯣꯡꯕ ꯏꯈꯥ ꯊꯥꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯍꯩꯔꯣꯏꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯈꯣꯏꯔꯥꯛꯄꯝ ꯗꯅꯄꯇꯤ, ꯑꯩ ꯏꯁꯥꯃꯛ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯍꯩ ꯇꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯩ ꯏꯁꯥꯃꯛꯅ ꯏꯖꯕꯅꯤ꯫ ꯍꯧꯖꯔꯒꯦ ꯑꯩꯒꯤ ꯁꯩꯔꯦꯡ꯫ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄ ꯋꯥꯍꯩ ꯈꯔ, ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥꯈꯤꯕ ꯋꯥꯍꯩ ꯈꯔ, ꯑꯩꯒꯤ ꯃꯤꯠꯅ ꯎꯈꯤꯕ ꯁꯛꯇꯝꯒꯤ ꯄꯥꯎꯗꯝ ꯈꯔ, ꯄꯣꯛꯅꯐꯝ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯅꯤꯡꯏ, ꯀꯠꯊꯣꯛꯅꯤꯡꯏ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ꯫ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 22 ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯂꯥꯟꯐꯝꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯏꯔꯩ ꯄꯥꯛꯅꯤꯡꯕ ꯑꯊꯧꯕꯁꯤꯡꯒꯤꯗꯃꯛ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯂꯤ꯫ ꯉꯁꯤꯒꯤ ꯋꯥꯌꯦꯜ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯏꯔꯩꯆꯥ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯒꯨꯝ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕꯒꯤꯗꯃꯛ꯫ ꯖꯨꯟꯒꯤ ꯇꯥꯡ 19 ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯀꯟꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯈꯤꯕ ꯏꯍꯧꯗ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ꯫ ꯑꯣꯒꯁ ꯊꯥꯅ ꯂꯥꯛꯄꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯅꯧꯕ ꯑꯍꯣꯡꯕ ꯊꯧꯅꯥ ꯀꯌా ꯄꯤꯔꯔꯦ꯫ ꯀꯪꯂꯩꯄꯥꯛꯅ ꯑꯪꯒ꯭ꯔꯦꯖꯀꯤ ꯈꯨꯕꯥꯝꯅꯨꯡꯗꯒꯤ ꯅꯤꯡꯇꯝꯈꯤꯕ ꯅꯨꯃꯤꯠ 14 ꯑꯣꯒꯁ, 27 ꯑꯣꯒꯁ ꯆꯛꯂꯥꯝ ꯈꯣꯡꯆꯠꯀꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯅꯤꯡꯇꯝ ꯂꯥꯜꯍꯧꯗ ꯑꯆꯧꯕ ꯊꯧꯗꯥ ꯌꯥꯈꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯍꯥꯏꯄꯧ ꯖꯥꯗꯣꯅꯪꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ 29 ꯑꯣꯒꯁꯅ ꯂꯥꯛꯄꯗ ꯀꯠꯊꯣꯛꯂꯁꯤ ꯑꯩꯈꯣꯏꯁꯨ ꯏꯔꯩꯄꯥꯛ ꯏꯔꯩꯆꯥꯁꯤꯡꯒꯤꯗꯃꯛ ꯑꯊꯧꯕꯁꯤꯡꯒꯤ ꯈꯣꯡꯊꯥꯡ ꯇꯨꯡꯏꯟꯅꯗꯨꯅ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯏꯃꯥꯒꯤ ꯇꯝꯄꯥꯛ ꯊꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯔꯝꯕ ꯏꯔꯩꯆꯥꯁꯤꯡ ꯉꯁꯤꯗꯤ ꯂꯥꯟꯃꯩꯒꯤ ꯃꯩꯁꯥꯂꯛꯇ ꯈꯥ ꯋꯥꯡ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ꯫ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤꯗ꯭ꯔꯦ, ꯃꯗꯣꯝ ꯁꯤꯔꯒꯦ ꯃꯔꯦꯞꯅꯔꯦ, ꯅꯗꯣꯝ ꯁꯤꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯍꯤꯡꯈꯤꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ, ꯑꯩꯗꯤ ꯂꯥꯟꯊꯦꯡꯅꯈꯤꯅꯤ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤꯗꯃꯛ꯫ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ, ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯥꯒꯠꯆꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯙꯅꯄꯇꯤꯕꯨ꯫ ꯃꯊꯪ ꯑꯁꯤꯗꯤ ꯆꯟꯗꯅꯥ ꯈꯣꯝꯗ꯭ꯔꯥꯝ ꯀ꯭ꯂꯥꯁ 9ꯕꯨ ꯀꯧꯊꯣꯛꯆꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯪ ꯈꯥꯡꯒꯦꯝꯕꯝ ꯖꯦꯛꯁꯟ ꯀ꯭ꯂꯥꯁ 10ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯣꯛ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯩ ꯆꯟꯗꯅꯥ ꯈꯣꯝꯗ꯭ꯔꯥꯝ, ꯑꯩ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯖꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯔꯤꯒꯤ ꯀꯞꯂꯤ ꯏꯃꯥ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯙꯅꯔꯥꯖ ꯈꯣꯝꯗ꯭ꯔꯥꯝ꯫ ꯍꯧꯖꯔꯛꯂꯒꯦ ꯑꯩꯒꯤ ꯁꯩꯔꯦꯡ꯫ ꯀꯔꯤꯒꯤ ꯀꯞꯂꯤ ꯏꯃꯥ, ꯑꯊꯧꯕ ꯄꯣꯛꯄꯤ ꯏꯃꯥꯅꯤ, ꯑꯈꯥꯡ ꯀꯟꯕꯤ ꯏꯃꯥꯅꯤ, ꯏꯃꯥꯒꯤꯗꯃꯛ ꯍꯤꯡꯈꯤꯅꯤ, ꯏꯃꯥꯒꯤꯗꯃꯛ ꯁꯤꯈꯤꯅꯤ, ꯅꯣꯡꯁꯥ ꯄꯣꯛꯄꯤ ꯏꯃꯥꯅꯤ, ꯀꯔꯤꯒꯤ ꯀꯞꯂꯤ ꯏꯃꯥ꯫ ꯑꯩꯈꯣꯏꯅ ꯀꯞꯄ ꯎꯔꯒ ꯌꯦꯛꯅꯕꯒꯤ ꯊꯧꯅꯥ ꯍꯥꯞꯈꯤꯅꯤ, ꯌꯦꯛꯅꯕ ꯃꯔꯨ ꯍꯨꯜꯂꯛꯁꯅꯨ, ꯌꯦꯛꯅꯕ ꯃꯔꯨ ꯐꯨꯛꯀꯅꯤ, ꯏꯒꯤ ꯂꯃꯟꯗꯤ ꯏꯅ ꯁꯤꯡꯒꯅꯤ, ꯏꯃꯥꯒꯤ ꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ, ꯁꯥꯃꯨ ꯄꯥꯡꯒꯟꯕ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩ ꯀꯔꯤꯒꯤ ꯀꯞꯂꯤ ꯏꯃꯥ꯫ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯆꯤꯡꯊꯗꯨꯅ ꯄꯂꯦꯝ ꯄꯟꯊꯧ ꯀꯌꯥꯅ ꯂꯥꯟꯒꯤ ꯌꯥꯊꯪ ꯄꯤꯔꯛꯂꯦ ꯅꯆꯥ ꯑꯩꯈꯣꯏꯗ꯫ ꯎꯃꯪ ꯋꯥꯃꯪ ꯅꯥꯔꯛ ꯁꯤꯡꯂꯛꯇ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯪꯂꯤꯌꯦ, ꯏꯃꯥ ꯅꯪꯒꯤꯗꯃꯛꯇꯅꯤ, ꯏꯃꯥ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯀꯔꯤꯒꯤ ꯀꯅꯥꯕꯨ ꯀꯤꯔꯨꯒꯅꯤ, ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ, ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ ꯅꯆꯥꯁꯤꯡꯅ꯫ ꯀꯔꯤꯒꯤ ꯀꯞꯂꯤ ꯍꯦ ꯏꯃꯥ ꯃꯅꯤꯄꯨꯔ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯆꯟꯗꯅꯥꯕꯨ꯫ ꯃꯊꯪ ꯑꯁꯤꯗꯤ ꯈꯥꯒꯦꯝꯕꯝ ꯖꯦꯛꯁꯟ ꯀ꯭ꯂꯥꯁ 10ꯕꯨꯁꯨ ꯀꯧꯊꯣꯛꯆꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯪ ꯁꯟꯖꯣꯏ ꯍꯩꯁꯅꯥꯝꯕꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫
ꯑꯍꯥꯟꯕꯃꯛꯇꯗ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯈꯥꯡꯉꯦꯝꯕꯝ ꯖꯦꯛꯁꯟ ꯀ꯭ꯂꯥꯁ 10 ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯖꯕꯅꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯕ 𝗞 ꯁꯤꯡ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯤꯕꯨ ꯀꯧꯏ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯁꯤꯕꯨ ꯀꯧꯏ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯆꯍꯤ 8 ꯈꯨꯟꯇꯥꯛꯉꯩ ꯑꯋꯥ ꯂꯥꯟꯃꯤꯅ ꯑꯣꯠꯈꯤ ꯅꯩꯈꯤ ꯇꯝꯊꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯍꯥꯠꯈꯤ ꯀꯪꯂꯩꯄꯥꯛꯁꯨ ꯈꯨꯟꯇꯥ ꯂꯥꯟ ꯁꯤꯍꯟꯈꯤ ꯆꯍꯤ 8 ꯃꯄꯨꯡ ꯐꯥꯅ ꯃꯁꯨ ꯈꯪꯅꯩ ꯉꯁꯤꯅ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯌꯥꯏꯔꯤ ꯂꯦꯡꯗꯨꯅ ꯄꯨꯈꯤꯕꯅꯤ ꯑꯋꯥꯗ ꯃꯩꯇꯩ ꯅꯨꯄꯥ ꯅꯨꯄꯤ 3,000 ꯍꯦꯟꯕ ꯂꯥꯟꯐꯥ ꯑꯣꯏꯅ ꯐꯤꯕꯨꯟ ꯅꯝꯗꯨꯅ ꯍꯥꯠꯄꯤꯈꯤ ꯃꯤꯆꯝ ꯀꯌꯥ ꯏꯃꯨꯡ ꯃꯣꯔꯣꯛ ꯊꯥꯗꯨꯅ ꯍꯥꯠꯄꯤꯈꯤ ꯀꯌꯥꯁꯨ ꯑꯁꯨꯝꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯌꯥꯝꯕ ꯄ꯭ꯔꯖꯥꯁꯤꯡ ꯂꯥꯟꯖꯦꯟꯅꯈꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯈꯨꯟꯗꯥꯈꯤ ꯀꯁꯥꯔꯗ ꯇꯦꯈꯥꯎꯗ ꯕꯪꯂꯥꯗ ꯆꯥꯏꯅ ꯆꯣꯏꯅ ꯈꯨꯟꯗꯥꯈ꯭ꯔꯕ ꯀꯪꯂꯩ ꯏꯃꯥꯒꯤ ꯏꯆꯥꯁꯤꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧꯀꯣꯟꯒꯤ ꯒꯝꯚꯤꯔꯁꯤꯡ ꯅꯔꯁꯤꯡ ꯁꯦꯝꯈꯤ ꯃꯩꯇꯩ ꯂꯥꯟꯃꯤ 500 ꯃꯃꯩꯗ ꯇꯥꯟꯊꯣꯛꯈꯤ ꯑꯋꯥ ꯂꯥꯟꯃꯤꯁꯤꯡ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯁꯣꯝꯗꯅ ꯍꯤꯔꯆꯟꯗ꯭ꯔ ꯂꯕꯟꯌ ꯆꯟꯗ꯭ꯔ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤꯕꯨ ꯀꯟꯒꯦ ꯈꯟ ꯄꯨꯟꯈꯤ ꯑꯃꯠꯇ ꯑꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯃꯤꯟꯅꯈꯤ ꯄꯨꯛꯆꯦꯜ ꯊꯃꯣꯏ ꯄꯨꯟꯁꯤꯟꯅ ꯇꯟꯈꯥꯏꯒꯤ ꯑꯋꯥ ꯂꯥꯟꯃꯤꯁꯤꯡ ꯂꯥꯟꯗ ꯇꯛꯈꯥꯏꯈꯤ ꯇꯨꯝꯅ ꯍꯥꯠꯈꯤ ꯑꯋꯥ ꯂꯥꯟꯃꯤꯁꯤꯡ ꯂꯥꯟꯐꯝꯗ ꯑꯁꯨꯝꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯅꯤꯡ ꯇꯝꯕ ꯍꯟꯖꯟꯈꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯋꯥꯔꯤꯅ ꯄꯤꯔꯝꯂꯦ ꯉꯁꯤꯗꯤ ꯄꯥꯎꯖꯦꯜ ꯑꯃ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯑꯃꯨꯛꯇ ꯄꯣꯛꯄꯗ ꯑꯃꯨꯛ ꯄꯣꯛꯄ ꯃꯄꯣꯛꯇ ꯄꯣꯛꯄꯁꯦ ꯄꯦꯟꯗꯦꯗ ꯆꯥꯝꯃ ꯍꯟꯅ ꯄꯣꯛꯅꯤꯡꯉꯤ ꯏꯃꯥꯅ ꯇꯝꯕꯥꯛꯁꯤꯗ ꯁꯤꯕꯨ ꯁꯤꯔꯕꯁꯨ ꯍꯤꯡꯕꯨ ꯍꯤꯡꯂꯕꯁꯨ ꯏꯃꯥ ꯅꯪꯒꯤꯗꯃꯛꯇ ꯁꯤꯖꯒꯦ ꯏꯃꯥ ꯅꯪꯒꯤꯗꯃꯛꯇ ꯍꯤꯡꯖꯒꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯖꯦꯛꯁꯟꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯁꯟꯖꯣꯏ ꯍꯩꯁꯅꯥꯝ ꯀ꯭ꯂꯥꯁ 8ꯄꯨ ꯀꯧꯁꯤꯟꯖꯔꯤ ꯃꯍꯥꯛꯀꯤ ꯃꯊꯪ ꯄꯥꯎꯅꯥꯝ ꯄꯔꯤꯉꯥꯟꯕ ꯀ꯭ꯂꯥꯁ 7ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯁꯟꯖꯣꯏ ꯍꯩꯁꯅꯥꯝ ꯀ꯭ꯂꯥꯁ 8 ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯤꯀꯞ ꯊꯣꯛꯂꯣ ꯀꯪꯂꯩ ꯆꯥꯁꯥ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯕ ꯄ꯭ꯔꯦꯃꯤꯇꯥ ꯍꯩꯁꯅꯥꯝ ꯃꯤꯀꯞ ꯊꯣꯛꯂꯣ ꯀꯪꯂꯩ ꯆꯥꯁꯥ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯅꯨ ꯑꯗꯨꯉꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯝꯕ ꯏꯔꯩꯄꯥꯛ ꯑꯁꯦ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯦ ꯃꯤꯍꯧꯕ ꯀꯌꯥꯅ ꯂꯥꯛꯇꯨꯅ ꯃꯥꯡꯍꯟꯕꯤꯒꯗꯧꯔꯦ ꯊꯣꯔꯛꯂꯣ ꯂꯥꯎ ꯀꯜꯍꯧꯁꯤ ꯂꯥꯎ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯁꯛꯇꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯩꯇꯩ ꯅꯣꯡꯁꯥ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯦ ꯀꯪꯂꯩꯆꯥꯁꯤꯡꯒꯤ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥ ꯃꯇꯝ ꯀꯨꯏꯅ ꯌꯥꯇꯥꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯃꯤꯀꯞ ꯊꯣꯛꯂꯣ ꯀꯪꯂꯩꯆꯥꯁꯥ ꯇꯥꯗ꯭ꯔꯕꯅ ꯅꯈꯣꯏꯕꯨ ꯏꯃꯥꯒꯤ ꯇꯦꯡꯊꯥ ꯈꯣꯟꯖꯦꯜꯁꯦ ꯎꯗ꯭ꯔꯕꯅ ꯅꯈꯣꯏꯕꯨ ꯏꯃꯥꯒꯤ ꯑꯋꯥꯕ ꯁꯛꯇꯝꯁꯦ ꯏꯃꯥꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯤ ꯃꯆꯥ ꯑꯩꯈꯣꯏꯅ ꯇꯩꯊꯣꯛꯂꯁꯤ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯎꯠꯇꯨꯅ ꯁꯤꯡꯂꯁꯤ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯃꯤꯀꯞ ꯊꯣꯛꯂꯣ ꯀꯪꯂꯩꯆꯥꯁꯥ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯟꯖꯣꯏꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯄꯥꯎꯅꯝ ꯄꯔꯤꯉꯥꯟꯕ ꯀ꯭ꯂꯥꯁ 7ꯕꯨ ꯀꯧꯊꯣꯛꯆꯔꯤ ꯄꯔꯤꯉꯥꯟꯕꯒꯤ ꯃꯊꯪ ꯅꯥꯟꯗꯩꯕꯝ ꯑꯅꯨꯄꯃꯥ ꯀ꯭ꯂꯥꯁ 9ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯖ꯭ꯌꯨꯔꯤ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ 3 ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯩ ꯏꯁꯥꯅ ꯏꯖꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯈꯪꯍꯧꯗꯅ ꯍꯧꯔꯛꯄ ꯃꯩꯖꯥꯎ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯧꯔꯛꯈꯤꯕ ꯃꯩꯖꯥꯎ
ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯧꯔꯛꯈꯤꯕ ꯃꯩꯖꯥꯎꯗ ꯃꯀꯨꯞ ꯇꯥꯅ ꯆꯥꯛꯈꯤꯒꯗꯧꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯆꯥꯛꯈꯤꯒꯗꯧꯔꯦ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ Sorry, but can I revise 1 minute? Ma'am, can I revise 1 minute? ꯊꯥꯒꯠꯆꯔꯤ ꯄꯥꯔꯤꯉꯥꯟꯕꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯅꯥꯟꯊꯩꯕꯝ ꯑꯅꯨꯄꯃꯥ ꯀ꯭ꯂꯥꯁ 9ꯕꯨ ꯀꯧꯊꯣꯛꯆꯔꯤ ꯑꯅꯨꯄꯃꯥꯒꯤ ꯃꯇꯪ ꯑꯍꯩꯕꯝ ꯂꯤꯛꯂꯥꯏ ꯂꯩꯃ ꯀ꯭ꯂꯥꯁ 8 ꯄꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯖꯨꯔꯤꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯕꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯉꯁꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯕꯨ ꯁꯤꯟꯕꯤꯔꯤꯕ MSA ꯇꯤꯝꯕꯨꯁꯨ ꯑꯩꯍꯥꯛꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯎꯠꯆꯕ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯏꯃꯤꯡ ꯑꯅꯨꯄꯃꯥ ꯅꯥꯟꯗꯩꯕꯝ ꯑꯩꯒꯤ ꯁꯤꯟꯗꯝꯁꯪ ꯔꯇꯟ ꯀꯨꯃꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯀꯨꯜ ꯑꯩꯒꯤ ꯃꯍꯩꯒꯤ ꯊꯥꯛ 9 ꯇꯝꯖꯔꯤ ꯉꯁꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯕꯤꯁꯟ ꯂꯨꯋꯥꯡꯅ ꯏꯕ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯂꯧꯕꯤꯔꯁꯤ ꯑꯊꯧꯕ ꯉꯁꯤ ꯄꯨꯋꯥꯔꯤ ꯑꯣꯏꯍꯧꯏ ꯀꯥꯎꯉꯝꯗ꯭ꯔꯕ ꯊꯧꯅꯥ ꯃꯨꯠꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜꯁꯨ ꯇꯝꯕꯤꯔꯝꯃꯤ ꯅꯤꯡꯇꯝꯕ ꯀꯪꯂꯩꯒꯤꯗꯤ ꯑꯆꯪꯕ ꯃꯩꯇꯥꯜ ꯑꯔꯥꯕ ꯅꯣꯡꯊꯥꯡꯒꯨꯝꯂꯕ ꯊꯧꯅꯥ ꯅꯣꯡꯁꯥꯒꯨꯝꯂꯕ ꯂꯤꯡꯖꯦꯜ ꯎꯠꯆꯈꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯈꯤ ꯁꯨꯞꯅꯝ ꯁꯥꯁꯟꯒꯤ ꯃꯤꯅꯥꯏ ꯌꯣꯠꯍꯤꯡꯕꯨ ꯀꯛꯊꯠꯄꯤꯈꯤ ꯍꯧꯗꯣꯛꯇꯨꯅ ꯇꯨꯝꯂꯨꯔꯕ ꯀꯪꯂꯩꯆꯥꯁꯤꯡꯒꯤ ꯕꯣꯝ ꯅꯣꯡꯃꯩꯒꯤ ꯂꯥꯟ ꯊꯥꯡꯂꯣꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯊꯧꯕꯁꯤꯡ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯅꯍꯧꯅꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯪꯂꯩꯆꯥ ꯃꯤꯔꯣꯜꯒꯤꯗꯃꯛ ꯊꯋꯥꯏꯒ ꯅꯤꯡꯇꯝꯕꯒ ꯈꯨꯗꯣꯜꯒꯨꯝ ꯈꯨꯠꯁꯤꯟꯅꯔꯝꯂꯒ ꯅꯣꯛꯅ ꯅꯣꯛꯅ ꯐꯥꯁꯤ ꯁꯒꯥꯏ ꯀꯥꯈꯤꯕ ꯍꯦ ꯑꯊꯧꯕ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯅꯍꯧꯅꯅ ꯀꯥꯎꯉꯝꯂꯔꯣꯏ ꯁꯤꯡꯊꯥꯕꯒꯤꯁꯨ ꯂꯣꯏꯅꯥꯏꯔꯔꯣꯏ ꯊꯋꯥꯏꯒꯤ ꯃꯨꯠꯅꯥꯏꯗꯕ ꯃꯤꯡꯊꯣꯜꯗꯤ ꯉꯁꯤꯁꯨ ꯁꯣꯟꯅꯍꯧꯔꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜꯅ ꯅꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯇꯕꯨ ꯆꯥꯎꯊꯣꯛꯆꯩ ꯊꯥꯒꯠꯆꯔꯤ ꯑꯅꯨꯄꯃꯥꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯑꯍꯩꯕꯝ ꯂꯤꯛꯂꯥꯏ ꯂꯩꯃ ꯀ꯭ꯂꯥꯁ 8 ꯄꯨ ꯀꯧꯊꯣꯛꯆꯔꯤ ꯃꯍꯥꯛꯀꯤ ꯃꯊꯪ ꯖꯤꯅꯥ ꯂꯥꯏꯁ꯭ꯔꯝ ꯀ꯭ꯂꯥꯁ 8 ꯄꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥ ꯂꯥꯏ ꯒꯨꯔꯨ ꯄꯨꯝꯅꯃꯛꯄꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯅꯆꯥ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯍꯩꯕꯝ ꯂꯤꯛꯂꯥꯏ ꯂꯩꯃ 9ꯁꯨꯕ ꯊꯥꯛꯀꯤ ꯃꯍꯩꯔꯣꯏꯅꯤ ꯉꯁꯤ ꯑꯩꯅ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ A very good afternoon to everyone being assembled in here. I myself, Ahibam Liklai Lema from Standard 8, representing the Ratan Kumar Memorial School. Today, I'm going to recite a poem which is on the topic Athoba Singing Numit, also called The Brave's Night. Lakli ngasisu, lakli ngasisu. Agastara humdoi, kaurabra, kaufadrabanumin. Pikibani ponta tawaigi, nungsibagini ima leibakpu. Pikibani ponta tawaigi, yignobalani lisingbu. Pikibani ponta tawaigi, nungsikraba, maitailanmi lisingbu. Lamdam sida pokpani, lamdam sida chawbani. Sana leibakta pokpani, sana leibakta chawbani.
ꯀꯤꯔꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯊꯪꯉꯥ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯃꯈꯣꯏꯒꯤ ꯏ ꯌꯥꯎꯔꯤꯕꯅꯤ ꯆꯦꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯗ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯄꯨꯝꯅꯃꯛ ꯆꯦꯜꯂꯁꯤ ꯑꯊꯧꯕꯁꯤꯡꯒꯤ ꯃꯒꯨꯟ ꯀꯜꯂꯁꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯌꯦꯛꯅꯕ ꯂꯤꯁꯤꯡꯗꯒꯤ ꯑꯣꯏꯍꯜꯂꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯍꯜꯂꯁꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯂꯩꯕꯥꯛ ꯀꯠꯀꯕ ꯑꯊꯣꯏꯕꯁꯤꯡꯒꯤ ꯑꯊꯣꯏꯕ ꯅꯈꯣꯏꯒꯤ ꯃꯒꯨꯟꯒꯨꯝꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯆꯦꯜꯂꯁꯤ ꯑꯊꯧꯕ ꯅꯈꯣꯏꯒꯤ ꯊꯧꯅꯥ ꯑꯊꯧꯕ ꯅꯈꯣꯏꯒꯤ ꯊꯧꯅꯥ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯗꯤꯛꯂꯥꯏ ꯂꯩꯃꯕꯨ ꯃꯊꯪ ꯑꯃꯨꯛ ꯀꯧꯈꯠꯆꯒꯦ ꯖꯤꯅꯥ ꯂꯥꯏꯁ꯭ꯔꯝ ꯀ꯭ꯂꯥꯁ 8 ꯄꯨ ꯃꯍꯥꯛꯀꯤ ꯃꯊꯪ ꯗꯤꯄꯤꯀꯥ ꯊꯧꯁꯣꯡ ꯀ꯭ꯂꯥꯁ 9 ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯅ ꯃꯌꯥꯏ ꯇꯪꯕꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯈ꯭ꯋꯥꯏꯕꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯂꯥꯛꯄꯤꯔꯤꯕ ꯈ꯭ꯋꯥꯏꯕꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯁꯤꯟꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSF-ꯄꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯖꯤꯅꯥ ꯂꯥꯏꯁ꯭ꯔꯝ ꯑꯩꯍꯥꯛ ꯃꯍꯩꯒꯤ ꯊꯥꯛ 9ꯗ ꯇꯝꯖꯔꯤꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯅꯤ ꯑꯩꯍꯥꯛꯀꯤ ꯃꯍꯩꯁꯪꯒꯤ ꯃꯃꯤꯡꯅ ꯔꯇꯟ ꯀꯨꯃꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯀꯨꯜ RM ꯁ꯭ꯀꯨꯜ ꯉꯁꯤ ꯂꯩꯃꯥꯡ ꯅꯤꯡꯕ ꯁꯩꯔꯦꯡ ꯊꯤꯕꯒꯤ ꯑꯊꯣꯏ ꯍꯦꯟ ꯆꯥꯡꯗꯝꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯁꯩꯔꯦꯡ ꯑꯃꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯩꯔꯦꯡ ꯑꯁꯤ ꯑꯩꯍꯥꯛ ꯏꯁꯥꯃꯛꯅ ꯂꯦꯡꯖꯕꯅꯤ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯑꯩꯍꯥꯛꯀꯤ ꯁꯩꯔꯦꯡ ꯃꯩ ꯋꯥꯏꯔꯛꯂꯤ ꯏꯔꯝꯗꯝ ꯇꯥꯝꯗ ꯂꯝꯗꯝ ꯀꯩꯗꯁꯨ ꯎꯐꯪꯗ꯭ꯔꯕ ꯇꯥꯡꯂꯦ ꯁꯉꯥꯏ ꯅꯤꯡꯊꯤꯔꯕꯤ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯍꯧꯔꯛꯐꯝ ꯖꯥꯇꯤ ꯀꯌꯥꯒꯤ ꯍꯧꯔꯛꯐꯝ ꯖꯥꯇꯤ ꯀꯌꯥꯒꯤ ꯁꯔꯦꯞ ꯐꯥꯐꯝ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥꯅꯤ ꯅꯍꯥꯛꯇꯤ ꯁꯅꯥꯏ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯄꯥꯔꯤ ꯃꯃꯣꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥꯅꯤ ꯅꯍꯥꯛꯇꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯅꯤꯡꯊꯤꯖꯩ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯁꯨꯛ ꯐꯖꯕ ꯅꯍꯥꯛꯄꯨ ꯂꯝꯗꯝ ꯀꯩꯗꯕꯨ ꯐꯪꯒꯅꯤ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤꯕꯤ ꯑꯊꯣꯏꯕꯗꯒꯤ ꯑꯊꯣꯏꯕꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯁꯨꯛ ꯐꯖꯕ ꯅꯍꯥꯛꯁꯦ ꯆꯥꯛꯂꯛꯂꯦ ꯋꯥꯃꯩꯅ ꯉꯁꯤꯗꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯏꯇꯤꯟꯅꯗꯕ ꯀꯌꯥꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯀꯌꯥꯒꯤ ꯃꯤꯠꯆꯪꯅ ꯃꯩꯋꯥꯏꯔꯛꯂꯤ ꯉꯁꯤꯗꯤ ꯅꯤꯡꯊꯤꯔ ꯏꯃꯥꯒꯤ ꯐꯤꯖꯤꯗ ꯃꯩꯋꯥꯏꯔꯛꯂꯤ ꯉꯁꯤꯗꯤ ꯅꯤꯡꯊꯤꯔ ꯏꯃꯥꯒꯤ ꯐꯤꯖꯤꯗ ꯄꯤꯔꯥꯡꯇꯅ ꯊꯨꯝꯃꯠꯈ꯭ꯔꯦ ꯏꯃꯥꯒꯤ ꯅꯤꯡꯊꯤꯔ ꯃꯥꯏꯊꯣꯡꯁꯦ ꯄꯤꯔꯥꯡꯇꯅ ꯊꯨꯝꯃꯠꯈ꯭ꯔꯦ ꯏꯃꯥꯒꯤ ꯅꯤꯡꯊꯤꯔ ꯃꯥꯏꯊꯣꯡꯁꯦ ꯃꯤꯅꯥꯏ ꯌꯣꯠꯂꯤꯡꯅ ꯄꯨꯟꯗꯨꯅ ꯊꯝꯕ ꯃꯤꯅꯥꯏ ꯑꯣꯏꯕ ꯃꯤꯈꯥ ꯄꯣꯟꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯏꯃꯥꯒꯤ ꯃꯄꯥꯔꯤ ꯄꯥꯝꯗ꯭ꯔꯕ ꯁꯥ ꯇꯝꯗꯨꯅꯕꯨ ꯂꯩꯔꯅꯨꯕ ꯑꯗꯨꯉꯩ ꯑꯋꯥꯁꯤꯡꯅ ꯏꯔꯝꯗꯝꯗ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨ ꯀꯌꯥꯕꯨ ꯃꯣꯔꯣꯛ ꯃꯩꯕꯨ ꯊꯥꯗꯨꯅ ꯊꯣꯡꯒꯤ ꯄꯥꯎꯔꯣꯟ ꯆꯦꯠꯅ ꯂꯣꯟ ꯃꯣꯔꯣꯛ ꯃꯩꯕꯨ ꯊꯥꯗꯨꯅ ꯇꯝꯊꯤꯅ ꯎꯠꯄꯤ ꯅꯩꯕꯤꯈꯤꯕ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯋꯥꯔ ꯃꯩꯆꯥꯡ ꯀꯌꯥꯕꯨ ꯈꯪꯍꯟꯈꯤꯕ ꯈꯨꯕꯥꯛꯇ ꯌꯥꯏꯔꯤ ꯂꯦꯡꯂꯗꯨꯅ ꯅꯨꯡꯄꯥꯛꯊꯛꯇ ꯍꯥꯏꯒꯠꯂꯗꯨꯅ ꯇꯝꯊꯤꯅ ꯎꯠꯄꯤ ꯅꯩꯕꯤꯈꯤꯕ ꯀꯂꯛꯆꯩ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝ ꯃꯥꯏꯊꯤꯔꯒꯅꯤ ꯈꯪꯅ ꯏꯈꯦꯡꯇꯅ ꯊꯜꯂꯕ ꯈꯦꯕ ꯆꯤꯡꯗꯣꯜ ꯊꯛꯇ ꯁꯣꯛꯅꯈꯤꯕꯅꯤ ꯂꯥꯟꯐꯝ ꯏꯈꯦꯡꯂꯛꯇ ꯈꯦꯕ ꯆꯤꯡꯗꯣꯜ ꯊꯛꯇ ꯁꯣꯛꯅꯈꯤꯕꯅꯤ ꯂꯥꯟꯐꯝ ꯈꯦꯕ ꯆꯤꯡꯗꯣꯜ ꯊꯛꯇ 이마기다먹 삐기바니 통화이나 뻔타 아타우가 그야 당갈 파우나 날레싱아 찡림사나 로빈훗 마시나수 아루이 만났대 레이리 통나 아파바 아타우가 그야 가옹업나로이 makuising ikonoy milyon biningsing na doon halo mapari mamam na koibu pirang tanatumadlaba may salang laba imabu tamhal na si halaw mumon mino asuk pajaba asuk ning tiba na akse may wairak lingasidi tamhal na si halaw mumon mino tamhal na si halaw mumon mino
ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜꯅ ꯊꯥꯔꯛꯂꯣ ꯍꯧꯔꯛꯂꯣ ꯉꯁꯤꯗꯤ ꯅꯨꯡꯁꯤꯔꯕ ꯏꯔꯩꯆꯥꯁꯤꯡ ꯀꯜꯂꯁꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯃꯅꯤꯄꯨꯔ ꯀꯜꯂꯁꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯃꯅꯤꯄꯨꯔ ꯑꯣꯏꯍꯜꯂꯁꯤ ꯏꯔꯝꯗꯝ ꯆꯦꯠꯂꯕ ꯅꯨꯡꯁꯤꯔꯪꯂꯥꯅ ꯀꯤꯔꯕ ꯏꯔꯝꯗꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯂꯣꯏꯕꯗꯒꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯖꯤꯅꯥꯕꯨ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯗꯤꯄꯤꯀꯥ ꯊꯧꯆꯣꯡ ꯀ꯭ꯂꯥꯁ 9ꯕꯨ ꯀꯧꯊꯣꯛꯆꯔꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯂꯟꯊꯣꯏꯕꯤ ꯍꯨꯏꯗ꯭ꯔꯣꯝ ꯀ꯭ꯂꯥꯁ 9ꯕꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ A very good afternoon to one and all assembled here. Ahanba maktada mayai tangbal da lengsin beriba ngasigi thoramasigi thobu oibiriba sing amadi teliba khwai khibikpu ai hagna ikhutlon na khurumjai. Ai hag kiming Dipika Thokchom ai hag mahai gi thak mapan subada tamjari bi mahairoya mani ngasi ai hagna Ratan Kumar Memorial School gi maikai dagi masida mayam gi mafam da sereng ama khudol thinabagi da makta leichabani. Ai hag ki sereng adu mamingna kathokpa imung ama chaukhatpada laikai ama chaukhatpada laibag ama chaukhatpada ina khunba khuktana yade paisa paiba khuktana yade luri badi thamoi shengbani pukchel chawba matauduni kathokpa ngambagi thauna dubuni Ojaba thiba thadolaba amana amabu nushinarani nushibagi mayol chonglani apunbagi shaktam oirani nungaiba imung kayana amatta oina pullaga nungaiba khunai shembani nungaiba khunai oirabadi nungaiba laibag oigani nungaiba laibag shembada amana amabu nushina mating pangba changbani luribadi thamoi shengbani kathokpa ngamba dubani kathokpa leitaba mafamda apunbagi shaktam leiroido laidi khurami nungtigi laishang shukai nungti numit khudingi laifam su chatli leptana adubu thamoi shengnabadi honadedo arang arak ngaudraba ithak irang da taudraba napal kaba leplaba migi fattaba taudraba amana amabu thajanarani amana amabu nushinarani luribadi thamoi shengba ngamdabani kathokpa ngamdaba ashibani thamoi nabu shengaba amana amabu thajanaraba amaga amagu nushinaraba karigi lairoi apunbagi shaktam karigi lairoi apunbagi shaktam taibang male masida miyoiba khunai ashida mipum khuding magna hainari shonari apun mana pangalni takachari Thagachari Dipikabu competition asigi makha chatharak poina Lanthoibi Huidrom class 9 bu kokthokchari mahaki matung Niru KH pu sem saduna leibinaba ningsingjari Ahan magtada guest election beriba singbu ikono na kurumjari amasung thorom sibu sinbiriba Manipuri Student Federation bu sui kono na kurumjari ai gaming Lanthoibi Huidrom class 9 ni hausi RM skunda tamjari aina ngasi thija gadriba sareng ngasi samang na izabani karigoma sareng ngasi thiba matamda soikilan kiba yawrabasu apangba satri amani khanduna ngakpi gani aigi sareng ge maming na koloi nangdi Hami tambal yahip talanu kaidauge migi palona khajilaklabada nakoidi kari tauri mitludagi pirang khakta ting thari base hauro pari koi hauro imom koi themno lawi cha sana koi bu taithok ningdrabara pirang se chahi taret khuntak pa awana lamdam sibu kargi khangde ude lamlak ke sasing khongrai taduna na khoina ima bukanni haina lepliba laman singlam kho yok pimal oina Hadai ma pale mapukpi nak pukhang mangam libra
Hangko ko ima na chasing sibu na usyumduna koloy nang di sanawo koloy nang di maniyo mitibong mitambalam lakisa na koy tum libra hauro ne pari koy tungkol tado na lay pade ima di kwang yawre do hayrakle image mitlu pirang na ngasidi sana ko bilam damo mani ko bilam damo thoklare ising ichaw kaw kroko na koy di image tampakta nung na sanaramba pum namak oy krisano matamdugi puari may na may jaw olatle khawang may kay salay khangda jaglakle I thanglaba mitludo churaklani I tagi oibano thoglaglo hada pari imomsa tay thogla se pirang se momon minog tamhalla se koloy nang di kang laypa koloy nang di manipur chingnon mapan gilamdam mo pulasi pari khoi imom khoi semla se ay khoi gi manipur semla se amatoy bhakang laypak khenaba amata thamdana tay thokla se image mitlu pirang tay thokla se image mitlu pirang. Thank you. Thagatchari Lanthoibibu makha chatharakpoina Niru KH class 6 bu kokthokchari mahaki matung Karina L bu sem saduna leibinaba ningsingjari. Ahanba magtada maigay somda lingsinbiriba judges amadi headmistress amadi khoibu takbitan biriba jasing bui kungno na khuramjari aigi ming Niru Khumalambam ai class 6 tagi ka samthong high school da tamjai ai na thiga doriba sareng asigi maming na nungsibi ima sareng asi thibada soki balan ki bayawba sungak piyo haujarage igi sareng Thawum tara naupun biduna taibang mangfauna hanbiba malemgi fazaba uhanbiba aigi imadi isorni imagi minushi kauzaroi awabatana saru oijaraklaba humanglakta nokchabi imani thawai gayagi nolok pirakbi aigi imadi atangbine imagi nushiraba minok punsigi yengba fangjage aigi madi lairembini chongdam ningai laitraba isorni Happy Uirik Thagat piro irik happy Thagat chari Thagatchari Nirubu ngasigi competition asigi aroiboina kauthokjage Karina L class 6 Ahanba magtada famfam lang daling sinbiriba judges oza sing marumapang kwaipung mapu karnalo kram na ikok na kurumjari ay isama class 6 kasamtong high school dagini ay na ngasi thijagadoriba saring asigi maming di kang laypak nungsibi nungshirabi ima nangki nungshirabi ima thamoy torban dagi imay paraba ijelgum Thamoy paraba ijelgum pirang lakta athoibi. Thank you.
Manipuri Students Federation MSFna sinjariba leibak ningba saring thibagi athoi hen changdamnaba si loigibaga iroidana ngasigi jury member gi fampham langda lengsin biriba mingoina panjarabada Sir 𝗪𝗚𝗏 Manipuri lecture TG Higher Secondary gi oza sibu wahai khara thambinabagi damakta kauthokjari ꯑꯍꯥꯟꯕ ꯃꯛꯇꯗ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯑꯣꯖꯥꯁꯤꯡ ꯑꯍꯥꯟꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ MSFꯀꯤ ꯊꯧꯃꯤꯁꯤꯡꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯗ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯕ ꯂꯦꯡꯕꯤꯔꯛꯂꯤꯕ ꯁꯩꯔꯦꯡ ꯊꯤꯕ ꯌꯥꯎꯕꯤꯔꯤꯕꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨꯁꯨ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ MSFꯅ ꯁꯤꯜꯂꯤꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯁꯩꯔꯦꯡ ꯊꯤꯕꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯉꯁꯤ ꯑꯩꯅ ꯁꯤꯗ ꯖꯨꯔꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯐꯝꯖꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯅꯣꯏ ꯇꯁꯦꯡꯅ ꯊꯃꯣꯏꯗꯒꯤ ꯌꯥꯎꯔꯒ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩꯅ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯏ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯗ ꯁ꯭ꯇꯦꯖꯁꯤꯗ ꯍꯦꯛ ꯀꯥꯔꯛꯑꯀꯥꯟꯗ ꯃꯣꯏꯅ ꯁꯩꯔꯦꯡꯁꯦ ꯍꯦꯛ ꯊꯤꯕ ꯀꯥꯟꯗ ꯑꯩꯁꯦ ꯁꯝꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩ ꯍꯩꯉꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤꯅꯤ ꯑꯩꯅ ꯇꯝꯖꯔꯤꯕ ꯃꯍꯩꯒꯤ ꯑꯁꯤꯅ 7 ꯁꯨꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯣ 7 ꯁꯨꯕ ꯍꯥꯏꯁꯦ ꯉꯁꯤꯒꯤ ꯁꯩꯔꯦꯡ ꯊꯤꯕ ꯅꯨꯃꯤꯠꯁꯦ ꯈꯛꯇꯪ ꯍꯥꯏꯕ꯭ꯔꯥ ꯁ꯭ꯀꯨꯜꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯀꯥꯟꯗ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ ꯍꯪꯕ ꯀꯥꯟꯗ ꯑꯩ ꯀ꯭ꯂꯥꯁ 9 ꯇꯝꯃꯦ 10 ꯇꯝꯕꯅꯦ ꯍꯥꯏꯕꯁꯦ 7 ꯁꯨꯕꯅꯦ ꯍꯥꯏꯕꯁꯦ ꯁꯤ ꯈꯛꯇꯗ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯑꯃꯅ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤꯅ ꯀꯣ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯀꯥꯟꯗ ꯅꯃꯥꯟꯅꯕꯤꯅꯒ ꯅꯉꯣꯟꯗ ꯍꯪꯉꯛꯄ ꯀꯥꯟꯗ ꯀ꯭ꯂꯥꯁ ꯅꯪ ꯃꯍꯩꯒꯤ ꯊꯥꯛ ꯀꯌꯥ ꯇꯝꯃꯦ ꯑꯩ 7 ꯁꯨꯕꯗ ꯇꯝꯖꯔꯤ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯂꯝꯕꯤꯗ ꯅꯃꯥꯟꯅꯕꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪ ꯍꯥꯏꯕꯗ ꯅꯉꯣꯟꯗ ꯏꯀꯥꯏꯗꯕꯤꯗ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯅꯉꯣꯟꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯃ ꯑꯩ ꯍꯪꯅꯤꯡꯉꯤ ꯇꯁꯦꯡꯅ ꯃꯗꯨ ꯂꯩꯔꯒꯗꯤ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯑꯗꯣ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯤ ꯍꯥꯏꯕ ꯍꯧꯔꯛꯄꯁꯤꯃ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯗꯒꯤ ꯉꯁꯤꯒꯤ ꯃꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯁꯩꯔꯦꯡ ꯑꯁꯤꯗ ꯁꯩꯔꯦꯡ ꯊꯤꯈꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯑꯩ ꯃꯥꯔꯛꯁꯤ ꯄꯤꯐꯝ ꯈꯪꯗꯦ ꯂꯣꯏꯅ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯉꯁꯥꯏ ꯀ꯭ꯂꯥꯁ 6 ꯈꯛꯇ ꯇꯝꯕ ꯑꯗꯩ 5 ꯈꯛꯇ ꯇꯝꯕ ꯑꯉꯥꯡ ꯊꯣꯛꯂꯛꯑꯒ ꯉꯁꯥꯏ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯃꯥꯏ ꯃꯃꯤꯡꯗꯨꯕꯨ ꯑꯩꯅ 이기분이 마이라바 하이브라 앙앙 마마 빠밥라이 아저씨 스테이지 딱 나오 카레 스테인 거지 마나 좀 샘자래 아우가 세행색 바람다 물을 꺼오르마 마치 세행색 를 꺼오르마 마이 컨피던스 아두 보마나 15다 락보다 망원다 레이키바 통나도마 얌 타갈레 하이타레고 아더기 앙앙 아더기 나사이기 아코이나 노이나 티리바 세행싱아도 로이 파자레 फजदबा मत याउदे सैरेंसी अंगांगनबु इरो अहलनबु इरो तसेंगना कबी अमना थमोइदगी थोलागा इखिबा सैरेंदी फजदबा सैरेंदी लैरोय सैरेंग लोइना फजगनी तौबदबु नंगना लानथोरकपदा नंगी पर्सनालिटी तुना वाटपगिरा अदुगी खतंग अका कुम लैनबगी वानी अदुगा सैरेंदी पारिबा खुदिमक सि सैरेंसिना फजै मागिने हेली मागिने ताई हाइबदी लैतबनी अदो नंगना लानथोकपगी नंगी प्रेजेंटेशन दुदा नंगी लानथोकपगी खुलानथोक अदुदा खतंग अनेम अवांग लैबगी वानी अदुमा आई थमजगे अदुना ngसाइगी सैरेंसिंगसे आई मतेक अममम खतंग आई लखतजगे आइना सुम ताबदा दो हाइरिबसिंगसा अखोई इमा लेबाकी ओइना ngasi तौरसिदा इमा लेबाक मणिपुर से नंगा सैरेंगदो पारमगा चटख्रबगा अदुमक लोइखिबा नतब सिदा माना ngसाइ अखोइगी दिक्सन कुमार हाइबा माले मागी सैरेंग अमदा माना अमा हाइखि फारसीगे सगाई कारिबा सिंग अदु येंगगा मैतै नुपि कयाना अखोइगी अंद्रोगी मयाइबा सैरेंगदुदा माना माइ अकोइबदा अखोइ फिरुक खुमदना लैरिबा नुपि सिंगना हाइ
ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯃꯌꯥꯝꯁꯤꯡꯕꯨ ꯑꯣꯠꯄ ꯅꯩꯕꯤꯔꯛꯄ ꯃꯇꯝꯗ ꯐꯤꯔꯨꯛ ꯈꯨꯝꯃꯒ ꯊꯃꯣꯏꯅꯨꯡꯗ ꯑꯣꯝꯆꯥꯛꯅꯅ ꯆꯥꯛꯈꯤꯕ ꯃꯩ ꯑꯗꯣ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯣꯝꯃꯒ ꯂꯩꯈꯤꯕꯒꯤ ꯊꯃꯣꯏꯅꯨꯡꯗ ꯉꯁꯤ ꯐꯥꯎꯕ ꯑꯣꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯩꯍꯠꯄꯤꯔꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯒꯤ ꯃꯁꯛꯇꯣ ꯑꯗꯨꯒꯤ ihul ado tasengna ngasi saireng tabiriba natraga saireng asibu pabiriba sing adugi thamoi desu madugi mairi do karino haibasi makoi khanpham ama thoi ngasi saireng se kak numit se kakdang paraga saireng se kak paraga dum nusin khiba na to thamoi nungda dumak sigi wahang se hangaga imaleba ku nusiba tam adagi amana salaingan bi magi saireng gi matik ama yam phajaba ma haigi man aidi thona su leite do adubu wahai oina kachari haiba wahai oina kachari hai ko ima leba ki damta wahai oina kachari ngasi gi lanthokchari ba saireng sineba ima leba ki damta aikoina lanpham da chatlaga thona kalluba ngamdrabasu yeknaba lanthing ba ngamdrabasu wahai oina kacharaga ima bu nungsiba nazari ba sa ngasi gi thoram sini na ai haijaningi ko sisu yamna nungsiba saireng phajaba matang amani adagi saireng si ko aina sum khara asi akoina saireng si loina ningsing dragasu saireng si gi wahai amamam tangdi ningsing aga line amamam ti ningsing aga akoi si sat khisi haibadu khaktani ko aina haijin saireng di loina ningsing di kram ngamaroi natra saireng ningsing bu ngam do wahai phajaba amamam di ningsing se aduga amana dhanapati class 9 ke samthong high school dagi mana ama line ama haiki aidi hinkini ima lebaki damak aidi hinkini ima lebaki damak hingadoribra natraga hingoidoribra si aidi hinkini haibase punsi chupa ima lebak se adumak nungsingduna lekhigini haina aduna aikoi khudimak ima lebaki damak ta hingmini si haibase ma ai haijage ko magi piriba sairing se paujel se punamak mayam sima lobisi adagi amana amasu siga manaba amasu jackson kai school gi noide ai nota hogdre jackson na ka samthongira mana haiba masu lei sibu sirabasu hingbu hinglubasu imagi damak hingkhigani haiba mas leikhigani haiba sisu sire baba sirabasu imale baki damakta thawai tharaga imabu nungsiramge haibani ko ade ama adigi kainona am phajaba ma ngasai ai isen khibani amana lanthoibi huidrom lanthoibi dagi am phajaba ma matang ma yawe lanthoibi na mana hairi sisuni ko tum libara pari khoi imadi khwang yore do tum libara pari khoi imadi khwang yore do sisu phajai ko aduna ai saireng phajaba loina yauki adubu aina haizaning madi asugumba court amamamtang asi khangaga lekhisi thamoi nungda imalai baki damakta kathokpagi imalai maki kathokpa haibase nangna tamjariba mahi adusu mapung phana mahi do heiraga manipur gi damakta karigumba khara taurakpa matik chaba mi ama oirakpado adusu imalai baki sebani imalai baki damakta hingmani imalai baki damakta tawbani haiba wafam masimaga thamjaraga aroibada aina hainingba mana ngasigi dipika rm school gi amana mana hai punsida mai pakba imalai ba punungsiba haibsida khwaidagi maru oiba se karino haiba matamda mana hai magi saireng amada thamoi sengba haiba ma hai man thamoi sengba aikoi se thamoi sengba ma dharka oi noina ngasi saireng pari do thamoi sengna imalai ba punungsiba ihuldo phaurabra imalai ba saireng pagi hai imalai ba thamoi sengna nungsiba mahi tambu thamoi sengna tamjaba adagi kaigumma ma imalai ba karigumma ma tauge aina pairba simpham mabu khwaidagi maru oibasi thamoi sengba haiba matam aduda punamak mai pakadabani haiba wahai wafam ase thamjaraga ko ngasigi saireng pakhiba mahiroi singbo aina hainingai leitena thagatjaba phongdokjari tang solution jai Tagatchari ojabusu makhat chatharakpasidi akhoi mark devolution tobasi ngaiboina akhoi ngasigi phangthokchariba patriotic poem recitation competition asida saru thoramasibu haubudai loifoba yaw ngasaidagi lengdana leibiriba
ꯃꯔꯨꯞꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯤꯁꯇꯗꯤ ꯌꯥꯎꯖꯗꯦ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯗꯦꯚꯣꯂꯨꯁꯟꯁꯤ ꯉꯥꯏꯕꯗ ꯋꯥꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯟꯒꯤ ꯑꯣꯏꯕ ꯀꯜꯆꯔꯦꯜ ꯗꯥꯟꯁ ꯑꯃꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯍꯥꯞꯆꯅꯕꯒꯤ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯖꯩ
Hello. Manipur Students Federation Imphal West amasung Imphal East na khusamnaduna kathokpagi thil amasung punna hingminnaba haiba sida yumfam oiba leibak ningba sairing thibagi athoi hen changdamnaba sigi makok mathang takraba sing adu mayamgi mafamda khanganbagi tanja adu lawjage. Ahanbada Imphal East ki third consolation takraba Sawam Rihanna class 5 pu stage sakta kakhajari. Khudol asibu tambinabagidama Imphal Manipuri Students Federation Imphal East ki president oina thopubiriba aigi ibung thaudem sadananda bu stage sakta kakhajari. Mathang asina second consolation prize phangbikraba oinam Pinky Devi class 6 pu stage sakta kakhajari. Thagachari ibungbu mathang asina first consolation prize phangbikraba Mangsidam Linda class 6 pu stage sakta kakhajari. Khodol asi tambinabagidama Manipuri Students Federation Head Office ki Organization Secretary oina thopubiriba aigi yamba Khaidem Ravikanta bu kakhajari. Consolation prize loikraba matung mathang asina third position phangbikraba Laisram Lakshmi Chanu class 8 pu stage sakta kakhajari. Thagachari aigi ibung Khaidem Ravikanta bu mathang asin second position tabikraba Thangjam Trisha class 9 bu stage sakta kakhajari. Khudol asi tambinabagidama Manipuri Students Federation Head Office ki General Secretary oina thopubiriba aigi yamba Kuman Them Sundar bu stage sakta kakhajari. Iroi loiboina first position lobikraba Wahengbam Prema Devi class 9 bu stage sakta kathokjari. Thagachari ibungbu mathang tarakpoina Imphal West ki third consolation prize phangbikraba Zina Laisram class 8 pu stage sakta kakhajari. Prize asi khudol tambinabagidama Imphal West Finance Secretary ki thopubiriba Naurem Robert pu stage sakta kakhajari. Mathang asina second consolation prize phangbikraba Thaudam Bandana class 10 bu stage sakta kakhajari. Thagachari Robert pu mathang asina first consolation prize phangbikraba Nandaibam Anupama bu stage sakta kakhajari.
ꯄ꯭ꯔꯥꯏꯖ ꯑꯁꯤꯕꯨ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕꯒꯤꯗꯃꯛ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯃꯦꯝ ꯁꯨꯅꯤꯇꯥꯕꯨ ꯁ꯭ꯇꯦꯖ ꯊꯛꯇ ꯀꯧꯈꯠꯆꯔꯤ꯫ ꯃꯊꯪ ꯑꯁꯤꯅ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯂꯧꯕꯤꯈ꯭ꯔꯕ ꯑꯍꯩꯕ ꯂꯤꯛꯂꯥꯏ ꯂꯩꯃꯕꯨ ꯁ꯭ꯇꯦꯖ ꯊꯛꯇ ꯀꯧꯈꯠꯆꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝꯕꯨ꯫ ꯃꯊꯪ ꯑꯁꯤꯅ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯂꯧꯕꯤꯈ꯭ꯔꯕ ꯌꯥꯏꯐꯕꯤ ꯂꯣꯡꯖꯝ ꯀ꯭ꯂꯥꯁ 10ꯕꯨ ꯁ꯭ꯇꯦꯖ ꯊꯛꯇ ꯀꯧꯈꯠꯆꯔꯤ꯫ ꯄ꯭ꯔꯥꯏꯖ ꯑꯁꯤꯕꯨ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSFꯀꯤ ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯊꯧ ꯄꯨꯕꯤꯔꯤꯕ ꯏꯕꯨꯡ ꯍꯤꯖꯝ ꯔꯣꯁꯟꯕꯨꯁꯨ ꯁ꯭ꯇꯦꯖ ꯊꯛꯇ ꯀꯧꯈꯠꯆꯔꯤ꯫ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯥꯔꯁ ꯄꯣꯖꯤꯁꯟꯒꯤ ꯃꯅꯥ ꯐꯪꯕꯤꯈ꯭ꯔꯕ ꯂꯟꯊꯣꯏꯕꯤ ꯍꯨꯏꯗ꯭ꯔꯣꯝꯕꯨ ꯁ꯭ꯇꯦꯖ ꯊꯛꯇ ꯀꯧꯈꯠꯆꯔꯤ꯫ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯔꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯂꯧꯖꯒꯦ꯫ ꯚꯣꯠ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯕꯤꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯔꯣꯕꯔꯠ ꯅꯥꯎꯔꯦꯝꯕꯨ ꯁ꯭ꯇꯦꯖ ꯊꯛꯇ ꯀꯧꯁꯤꯟꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 25 ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSF ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅ ꯁꯤꯟꯖꯗꯨꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯩꯔꯦꯡ ꯊꯤꯕꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕ ꯊꯤꯝꯅ ꯀꯠꯊꯣꯛꯄꯒꯤ ꯏꯊꯤꯜ ꯑꯃꯁꯨꯡ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯗ ꯁ꯭ꯄꯤꯔꯤꯠ ꯑꯣꯐ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯦꯟड ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯉꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯄꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯌꯥꯏ ꯇꯥꯡꯃꯟꯗ ꯂꯦꯡꯈꯠꯄꯤꯔꯝꯕ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ 𝗟𝗘𝗜𝗜𝗕𝗔 ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯣꯖꯥ ꯁꯨꯆꯤꯇ꯭ꯔ ꯈꯨꯃꯨꯛꯆꯝ ꯖꯣꯅꯦꯜ ꯏꯗꯨꯀꯦꯁꯟ ꯑꯣꯐꯤꯁꯔ ꯖꯣꯟ 1ꯕꯨꯁꯨ ꯊꯥꯒꯠꯄ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ MSFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯎꯠꯆꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯁꯂꯥꯝ ꯁꯨꯅꯤꯇꯥ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯕꯨꯁꯨ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯐꯝꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯈꯤꯕ ꯍꯤꯖꯝ ꯔꯣꯁꯟ ꯏꯌꯥꯝꯕ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟꯒꯤ MSFꯀꯤ ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯄꯨꯕꯤꯔꯤꯕ ꯏꯌꯥꯝꯕ ꯑꯁꯤꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯝꯐꯥꯜ ꯏꯁꯠ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕ ꯁꯩꯔꯦꯡ ꯊꯤꯕꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯖꯨꯔꯤꯒꯤ ꯐꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯝꯕ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯁꯔ ꯙꯔꯥ ꯂꯩꯁ꯭ꯔꯝ ꯂꯦꯛꯆꯔꯔ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯅꯤꯁꯨꯕꯗ ꯇꯤ ꯁꯅꯥꯇꯣꯝꯕꯤ ꯗꯦꯕꯤ ꯂꯦꯛꯆꯔꯔ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯤꯡ ꯑꯣꯏꯅ ꯑꯃꯃꯝꯇ ꯄꯟꯗ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯀꯤ ꯍꯦꯗ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯄꯤꯗꯨꯅ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕ ꯑꯃꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯕꯨꯁꯨ ꯏꯝꯐꯥꯜ ꯏꯁꯠ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯄꯤꯕ ꯑꯣꯖꯥꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯤꯟꯠ ꯑꯦꯟड ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSF ꯏꯝꯐꯥꯜ ꯏꯁꯠ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯅ ꯌꯥꯏꯐꯔꯦ, ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ꯫ ꯊꯦꯡꯛ ꯌꯨ꯫